ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯅꯝ ꯊꯥꯕꯝ ꯃꯣꯅꯤꯀꯥ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯀꯦꯡꯕ꯫ ꯆꯥꯛ ꯇꯣꯛꯄꯒꯤ ꯋꯥꯔꯗꯨꯅ ꯉꯥꯏꯍꯥꯛ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯇꯨꯝꯊꯔꯨꯕꯅꯤ꯫ ꯃꯥꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯉꯩ ꯃꯪꯂꯥꯟ ꯑꯃ ꯃꯪꯂꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟ ꯑꯗꯨꯗ ꯑꯀꯤꯕ ꯐꯪꯂꯕ ꯃꯃꯥꯏ ꯅꯥꯝꯃ ꯃꯩꯅ ꯆꯥꯛꯂꯕꯤ ꯁꯛꯐꯝ ꯀꯥꯏꯔꯕꯤ ꯅꯨꯄꯤ ꯑꯃꯅ ꯁꯥꯎꯅ ꯀꯦꯡꯕꯒꯤ ꯃꯈꯣꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯀꯦꯡꯕꯕꯨ ꯂꯥꯛꯅꯔꯝꯃꯤ꯫ ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯐꯝ ꯑꯗꯨ ꯐꯤꯕꯝ ꯀꯥꯏꯅ ꯈꯥꯛꯅ ꯈꯥꯛꯅꯁꯨ ꯅꯣꯛꯂꯝꯃꯤ꯫ ꯍꯦ ꯑꯩꯒꯤ ꯈꯣꯡꯖꯤꯡꯂꯤꯕꯁꯦ ꯊꯥꯗꯣ, ꯑꯩꯒꯤ ꯈꯣꯡꯁꯤ ꯊꯥꯗꯣ꯫ ꯏꯃꯥ ꯅꯁꯥ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯏꯃꯥ꯫ ꯀꯦꯡꯕ ꯃꯆꯥꯗꯨ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯅ ꯇꯥꯏꯕꯪ ꯐꯥꯎꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯃꯈꯣꯏꯗ ꯊꯕꯛ ꯁꯨꯕꯒꯤ ꯂꯩꯔꯤꯕ ꯇꯣꯝꯕꯤꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯍꯦꯛ ꯊꯦꯛ ꯊꯦꯛꯇꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯍꯩꯃꯥ, ꯀꯩꯅꯣ ꯑꯁꯤꯅ ꯀꯞ ꯆꯤꯡꯗꯅ ꯑꯃꯨꯛ ꯂꯩꯔꯝꯃꯤꯁꯤꯅ? ꯑꯁ, ꯍꯣꯏ ꯏꯕꯨꯡꯉꯣ ꯃꯆꯥ, ꯏꯕꯨꯡꯉꯣ ꯃꯆꯥ, ꯇꯥꯗꯦꯅꯦ꯫ ꯑꯁ, ꯀꯩꯅꯣ ꯃꯁꯤꯕꯣ? ꯃꯪꯂꯥꯛꯅꯔꯤ ꯃꯥꯜꯂꯦ꯫ ꯏꯕꯨꯡꯉꯣ ꯃꯆꯥ, ꯍꯣꯏ ꯏꯕꯨꯡꯉꯣ ꯃꯆꯥ꯫ ꯑꯁꯤ ꯍꯥꯏꯅ ꯇꯣꯝꯕꯤ ꯀꯦꯡꯕꯒꯤ ꯃꯁꯥꯗꯨ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯂꯤ꯫ ꯀꯦꯡꯕ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ, ꯇꯥꯗꯣꯝꯕꯤ, ꯑꯩ ꯌꯥꯝ ꯀꯤꯔꯦ ꯇꯥꯗꯣꯝꯕꯤ꯫ ꯑꯁꯤ ꯍꯥꯏꯅ ꯇꯣꯝꯕꯤꯗ ꯀꯣꯟꯁꯤꯜꯂꯤ꯫ ꯇꯣꯝꯕꯤ ꯌꯥꯝ ꯍꯩꯅꯗꯅ ꯀꯦꯡꯕꯕꯨ ꯏꯟꯊꯣꯛꯂꯝꯃꯤ꯫ ꯏꯃꯥꯎ, ꯑꯁ ꯀꯩꯅꯣ, ꯌꯥꯝ ꯍꯩꯅꯗꯤꯌꯦ꯫ ꯀꯩꯅꯣ ꯆꯨꯝꯅ ꯀꯤꯒꯤꯗꯦ ꯍꯥꯏꯗ꯭ꯔꯗꯅ ꯀꯩꯒꯤꯅꯣ ꯅꯪ ꯑꯩꯉꯣꯟꯗꯒ ꯍꯦꯛꯇ ꯀꯣꯟꯁꯤꯜꯂꯛꯏꯕꯁꯦ? ꯅꯨꯄꯤ ꯑꯉꯥꯡꯗ ꯅꯈꯨꯠ ꯅꯁꯥ ꯌꯥꯝ ꯁꯥꯡꯕ꯭ꯔꯥ ꯍꯥꯏꯕꯨ ꯑꯉꯥꯡ ꯅꯪꯅꯦ ꯑꯔꯦꯝꯕꯗ ꯈꯨꯄꯥꯛꯁꯤ ꯁꯦꯛ ꯊꯥꯔꯛꯀꯅꯤ꯫ ꯀꯦꯡꯕꯒꯤ ꯃꯃꯥ ꯂꯩꯍꯥꯎ ꯑꯗꯨ ꯃꯆꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ, ꯍꯥꯏ ꯊꯦꯛꯀꯣꯏ ꯅꯥꯀꯣꯏ, ꯀꯩꯅꯣ ꯅꯪꯅꯗ ꯆꯣꯡꯉꯥꯊꯤ ꯆꯥꯕꯤ ꯁꯥꯗꯅ ꯆꯕꯦꯡ ꯉꯥꯡꯉꯤꯗꯨꯅ? ꯍꯣ ꯏꯃꯥ ꯏꯕꯦꯝꯃ, ꯅꯆꯥꯅꯨꯄꯥꯁꯦ ꯃꯁꯤ ꯋꯥꯔꯛꯎ꯫ ꯃꯁꯤ ꯑꯉꯥꯡ ꯃꯇꯤꯛ ꯅꯠꯇꯅ ꯃꯁꯤꯒꯨꯝꯕ ꯑꯩꯉꯣꯟꯗꯕꯨ ꯏꯔꯥꯡꯒ ꯇꯧꯁꯤꯜꯂꯛꯏ꯫ ꯍꯥꯏ ꯇꯥꯅꯤꯡꯗꯦꯅꯦꯍꯦ ꯑꯗꯨꯕꯨ ꯋꯥꯅꯤꯗꯅ꯫ ꯅꯪ ꯑꯃ ꯏꯕꯨꯡꯉꯣ ꯖꯨꯠ ꯆꯥꯕ ꯋꯥ ꯑꯝꯇ ꯍꯦꯛ ꯉꯥꯡꯗꯦ꯫ ꯏꯁ ꯇꯟꯖꯗ꯭ꯔꯥ ꯑꯩꯕꯨ ꯖꯨꯠ ꯆꯥꯕ ꯋꯥ ꯉꯥꯡꯗꯦ ꯀꯥꯏꯗꯅ? ꯅꯆꯥꯅꯨꯄꯥꯁꯤꯅ ꯖꯨꯠ ꯆꯥꯕ ꯊꯕꯛ ꯇꯧꯔꯒꯕꯨ ꯑꯩꯅ ꯖꯨꯠ ꯆꯥꯗ ꯋꯥ ꯉꯥꯡꯈꯤꯗ꯭ꯔꯣ? ꯀꯩꯅꯣ ꯈꯪꯗꯦꯕ꯫ ꯌꯥꯔꯦ, ꯑꯩ ꯅꯪꯒ ꯃꯥꯟꯅꯕ ꯉꯝꯖꯄꯣꯟꯇꯦ ꯀꯣ꯫ ꯅꯨꯄꯥꯔ ꯅꯨꯄꯥ ꯅꯠꯇ, ꯅꯨꯄꯤꯔ ꯅꯨꯄꯤ ꯅꯠꯇ, ꯅꯆꯤꯟꯅ ꯃꯔꯣꯜ ꯑꯃ ꯀꯜꯂꯤꯕ ꯏꯕꯨꯡꯉꯣ ꯅꯪ ꯑꯃ꯫ ꯀꯔꯤꯒꯤ ꯏꯕꯨꯡꯉꯣ? ꯑꯩꯁꯦ ꯏꯕꯦꯝꯃꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯏꯕꯨꯡꯉꯣ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯑꯩꯉꯣꯟꯗ ꯄꯜꯂꯛꯀꯅꯨ, ꯌꯥꯝ ꯍꯩꯅꯗꯦ꯫ ꯑꯗꯨꯒꯅꯦ ꯑꯩꯅ ꯆꯤꯟ ꯀꯜꯂꯤꯕꯁꯤꯗꯤ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯀꯣ꯫ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯆꯤꯟ ꯀꯟꯕꯁꯤꯅ ꯂꯩꯇꯦꯡ ꯑꯣꯏꯖꯔꯤꯕꯅꯤ, ꯈꯪꯉꯕ? ꯀꯦꯡꯕ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯏꯃꯥ, ꯍꯧꯖꯤꯛ ꯑꯩꯒꯤ ꯃꯪꯗ ꯊꯣꯏꯕꯤꯗꯣ ꯌꯥꯝꯅ ꯑꯀꯤꯕ ꯐꯪꯂꯕ꯫ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯂꯩꯍꯥꯎ ꯃꯆꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯃꯈꯣꯏꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯤꯕ ꯇꯣꯝꯕꯤꯗꯨ ꯇꯥꯍꯟꯅꯤꯡꯗ꯭ꯔꯗꯨꯅ ꯃꯆꯥꯗ ꯋꯥ ꯃꯈꯥ ꯇꯥꯒꯅꯨ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯇꯣꯝꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯩ ꯇꯣꯝꯕꯤꯌꯥ, ꯅꯪ ꯀꯩꯗꯧꯔꯤꯁꯤꯗ? ꯂꯦꯞꯇꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯨꯕ ꯌꯥꯗ꯭ꯔꯥ ꯅꯪꯕꯣ? ꯆꯠꯂꯣ, ꯊꯣꯛꯈ꯭ꯔꯣ ꯆꯠꯂꯣ, ꯅꯊꯧ ꯇꯧꯔꯨꯁꯨ꯫ ꯍꯣ ꯏꯃꯥ ꯏꯕꯦꯝꯃꯅ ꯍꯥꯏꯗ꯭ꯔꯁꯨ ꯑꯩ ꯏꯁꯥꯅ ꯈꯪꯅꯅꯦ ꯏꯔꯟꯅꯥꯏꯅ ꯑꯗꯨꯝ ꯇꯧꯖꯅꯤꯌꯦ꯫ ꯑꯁꯤ ꯍꯥꯏꯅ ꯇꯣꯝꯕꯤ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯊꯦꯛꯇꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤ꯫ ꯂꯩꯍꯥꯎꯅ, ꯏꯆꯥꯒꯤ ꯅꯃꯪꯗ ꯀꯩꯗꯧꯏ ꯍꯥꯏꯕꯅꯣ? ꯑꯩꯒꯤ ꯃꯪꯗ ꯊꯣꯏꯕꯤꯗꯣ ꯌꯥꯝ ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯐꯝꯗ ꯂꯥꯛꯇꯨꯅ ꯑꯩꯕꯨ ꯍꯥꯠꯅꯕ ꯊꯧꯔꯥꯡꯂꯝꯂꯤꯕꯅꯤ꯫ ꯃꯥꯒꯤ ꯁꯛꯇꯝꯗꯣ ꯎꯔꯨꯕꯗꯒꯤ ꯑꯩ ꯏꯁꯥꯁꯤ ꯀꯤꯕꯅ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ꯫ ꯍꯦꯔꯥ, ꯃꯪꯒꯤ ꯋꯥꯕꯨ ꯃꯀꯨ ꯃꯪꯅꯤ, ꯀꯔꯤꯝꯇ ꯀꯤꯒꯅꯨ, ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ꯫ ꯍꯟꯗꯛꯇꯤ ꯑꯩꯒꯤ ꯃꯪꯗ ꯊꯣꯏꯕꯤꯗꯣ ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯇꯝꯗ ꯇꯣꯏꯅ ꯎꯏ꯫ ꯑꯩꯅ ꯃꯥꯒꯤ ꯄꯨꯟꯁꯤꯕꯨ ꯈꯥꯉꯨꯇꯛꯇ ꯃꯥꯡꯍꯟꯈꯤꯕꯒꯤ ꯑꯩꯕꯨꯁꯨ ꯃꯥꯅ ꯍꯥꯠꯇꯨꯅ ꯂꯃꯟ ꯈꯨꯝꯃꯤ ꯍꯥꯏ꯫ ꯏꯃꯥ, ꯍꯟꯗꯛꯇꯤ ꯑꯩ ꯃꯃꯥꯡꯊꯛꯀ ꯃꯥꯟꯅꯗꯕ ꯑꯀꯤꯕ ꯀꯌꯥ ꯑꯃ ꯏꯁꯥꯗ ꯐꯥꯎꯏ꯫ ꯑꯗꯨꯒꯤꯕꯨ ꯀꯤꯕ ꯍꯧꯅꯕ꯭ꯔꯣ? ꯁꯤꯈ꯭ꯔꯕ ꯃꯤꯅꯕꯨ ꯀꯔꯝꯅ ꯑꯃꯨꯛ ꯂꯃꯟ ꯈꯨꯝꯂꯛꯀꯗꯧꯔꯤꯕꯅꯣ? ꯅꯪꯅ ꯃꯥꯒꯤ ꯋꯥꯈꯜ ꯈꯜꯂꯝꯒꯅꯤ, ꯑꯗꯨꯅꯅꯦ ꯅꯪꯅ ꯅꯃꯪꯗ ꯃꯥꯕꯨ ꯎꯔꯤꯕꯗꯣ꯫ ꯀꯥ ꯍꯦꯟꯅ ꯑꯀꯤꯕ ꯋꯥꯈꯜ ꯈꯜꯂꯅꯨꯁꯦ, ꯃꯪ ꯍꯥꯏꯁꯤꯗꯤ ꯃꯪꯅꯤ꯫ ꯍꯣꯏ ꯃꯥ꯫ ꯑꯁꯤ ꯍꯥꯏꯅ ꯀꯦꯡꯕ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯃꯥꯒꯤ ꯑꯀꯤꯕꯗꯨ ꯐꯥꯊꯖꯩ꯫ ꯌꯥꯆꯪꯂꯛꯄ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯕꯗ ꯇꯣꯝꯕꯤ ꯋꯥꯏꯁꯤꯠ ꯂꯝꯁꯦꯡ ꯇꯧꯗꯨꯅ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯜꯂꯝꯃꯤ꯫ ꯂꯣꯏꯔꯗꯨꯅ ꯏꯃꯨꯡꯗ ꯆꯪꯒꯦ ꯇꯧꯕꯗ ꯂꯩꯍꯥꯎꯅ, ꯍꯩ ꯇꯣꯝꯕꯤꯌꯥ, ꯌꯦꯅꯈꯥꯗ ꯐꯤ ꯐꯧꯔꯤꯒꯗꯣ ꯂꯧꯁꯤꯜꯂꯕ꯭ꯔꯥ ꯅꯪꯕꯣ? ꯍꯩꯃꯥ, ꯀꯥꯎꯋꯦ, ꯂꯧꯁꯤꯟꯗ꯭ꯔꯤ ꯏꯃꯥ ꯏꯕꯦꯝꯃ꯫ ꯌꯥꯅꯤ, ꯑꯩ ꯂꯧꯁꯤꯟꯖꯧꯔꯒꯦ꯫
ꯉꯁꯥꯏꯅ ꯉꯜꯂꯤꯉꯩꯗ ꯀꯣꯛ ꯂꯧꯁꯤꯟꯕ ꯌꯥꯗꯕ꯭ꯔꯥ ꯅꯪꯕꯣ? ꯑꯔꯦꯝꯕꯗ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯖꯒꯣꯏ ꯁꯥꯔꯒ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯇꯧꯒꯗꯧ ꯃꯊꯧꯗꯨꯗꯤ ꯁꯠ ꯇꯧꯕ ꯀꯩꯗꯧꯏ? ꯍꯥ, ꯅꯪ ꯑꯃꯀꯣ ꯑꯩ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯤꯡꯗꯦ. ꯍꯣ, ꯉꯥꯡꯅꯤꯡꯗ꯭ꯔꯕꯗꯤ ꯉꯥꯡꯕꯤꯔꯛꯀꯅꯨ, ꯑꯩꯁꯨ ꯇꯥꯖꯅꯤꯡꯗꯦ. ꯑꯩꯅ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯖꯒꯣꯏ ꯁꯥꯒꯦꯔꯥ ꯁꯥꯔꯣꯏꯔꯥ ꯑꯩꯅ ꯑꯗꯨꯝ ꯊꯕꯛ ꯄꯨꯝꯕ ꯇꯧꯒꯗꯕ ꯂꯩꯔꯦ. ꯃꯁꯤꯗꯩꯁꯤꯗ ꯏꯃꯥ ꯏꯕꯦꯝꯃꯅ ꯆꯛ ꯊꯤꯟꯗꯅ ꯉꯥꯡꯕꯒꯤ ꯃꯊꯧ ꯇꯥꯗꯦ. ꯉꯥꯡꯗ꯭ꯔꯕꯗꯤ ꯅꯪꯅ ꯅꯁꯥꯅ ꯈꯪꯅ ꯅꯣꯡꯃꯗ ꯊꯕꯛ ꯇꯧꯕ꯭ꯔꯣ? ꯍꯥ, ꯀꯩꯅꯣ ꯈꯪꯗꯦ, ꯃꯆꯤꯟ ꯏꯀꯟ ꯀꯜꯂꯗ ꯆꯠꯂꯣ ꯐꯤꯁꯤꯡꯗꯨ ꯂꯧꯁꯤꯜꯂꯨꯁꯨ. ꯁꯤꯒꯤ ꯂꯩꯍꯥꯎ ꯍꯩꯕꯤ ꯂꯩꯍꯥꯎ ꯑꯈꯨꯏ ꯃꯥꯟꯕꯤꯁꯦ ꯃꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯃꯩ ꯆꯥꯟꯅꯈꯤꯗ꯭ꯔꯤ ꯑꯣꯏꯕ. ꯑꯩ ꯎꯕ ꯌꯥꯗꯦ ꯃꯩꯌꯥꯁꯤ ꯀꯥꯈꯠꯇꯅ ꯉꯥꯡꯗꯣꯏꯒ ꯇꯧꯔꯒ ꯂꯩ. ꯑꯩꯅ ꯍꯥꯏꯗꯤ ꯑꯩꯅ ꯅꯠꯇ꯭ꯔꯕꯁꯨ ꯃꯥꯗꯤ ꯐꯤꯒꯁꯦ ꯂꯧꯁꯤꯟꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ. ꯑꯩꯕꯨ ꯃꯤꯅꯥꯏꯅ ꯍꯥꯏꯅ ꯏꯃꯨꯡꯒꯤ ꯊꯕꯛꯀꯨꯝꯕ ꯇꯧꯍꯟꯕꯁꯤꯕꯨ ꯍꯧꯅꯕ꯭ꯔꯣ? ꯊꯥꯒꯤ ꯁꯦꯜꯅ ꯈꯖꯤꯛ ꯈꯛꯇꯅ ꯄꯤꯔꯤꯕ, ꯊꯕꯛꯅ ꯀꯣꯛꯊꯣꯡ ꯑꯃ ꯇꯧꯍꯜꯂꯒ ꯂꯤꯛꯅ ꯃꯔꯣꯜ ꯑꯃ ꯂꯤꯛꯂꯤꯕ, ꯃꯇꯟꯅ ꯃꯔꯣꯜ ꯑꯃ ꯇꯜꯂꯤꯕ. ꯈꯔ ꯂꯩꯔꯗꯤ ꯆꯥꯛ ꯐꯥꯎꯕ ꯁꯥꯔꯒ ꯏꯟꯕꯤꯔꯛꯑꯣ ꯍꯥꯏꯔꯛꯀꯗꯧꯔꯤꯕꯅꯤ ꯑꯩꯉꯣꯟꯗ. ꯑꯁꯤ ꯍꯥꯏꯅ ꯉꯥꯡꯗꯨꯅ ꯌꯦꯅꯈꯥꯔꯣꯝꯗ ꯂꯥꯛꯇꯨꯅ ꯐꯤꯁꯤꯡ ꯑꯗꯨ ꯄꯣꯂꯥꯡꯈꯣꯛ ꯑꯗꯨꯗꯒꯤ ꯐꯠ ꯆꯤꯡꯊꯩ. ꯐꯤꯁꯤꯡ ꯑꯗꯨ ꯂꯧꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯇꯣꯝꯕꯤ ꯏꯃꯨꯡꯗ ꯆꯪꯒꯦ ꯍꯥꯏꯅ ꯇꯧꯕꯒ ꯃꯈꯥ ꯊꯪꯕ ꯏꯪꯈꯣꯜꯒꯤ ꯍꯩꯀ꯭ꯔꯦꯡ ꯄꯥꯝꯕꯤ ꯑꯗꯨꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯦꯞꯊꯔꯒ ꯌꯦꯡꯂꯛꯄꯒꯨꯝ ꯇꯧꯔꯤꯕꯗꯨ ꯇꯣꯝꯕꯤꯅ ꯎꯔꯝꯃꯤ. ꯀꯔꯤꯅꯣ? ꯀꯅꯥꯅꯣ? ꯅꯍꯥꯟꯒꯤ ꯑꯩꯉꯣꯟꯗ ꯂꯨꯝꯃꯒ ꯅꯧꯔꯤ ꯀꯥꯞꯂꯝꯕ ꯑꯉꯥꯡꯗꯣ ꯑꯣꯏꯔꯤ ꯖꯥꯠꯂꯥ? ꯈꯪꯅꯤꯡꯕꯁꯤꯗꯤ. ꯇꯣꯝꯕꯤ ꯀꯅꯥꯅꯣ ꯈꯪꯍꯟꯒꯦ. ꯃꯅꯥ ꯑꯐꯟꯕꯗꯣ ꯇꯟꯅ ꯂꯩꯊꯠꯀꯦ. ꯍꯦ ꯃꯤ ꯎꯁꯤꯠꯇꯕ. ꯑꯁꯤ ꯍꯥꯏꯅ ꯍꯩꯀ꯭ꯔꯦꯡ ꯄꯥꯝꯕꯤ ꯑꯗꯨ ꯇꯝꯅ ꯆꯪꯂꯛꯂꯝꯃꯤ. ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ. ꯍꯩꯃꯥ, ꯂꯩꯔꯝꯗ꯭ꯔꯦꯅꯦ. ꯍꯧꯖꯤꯛꯇ ꯆꯦꯞꯊ ꯌꯦꯡꯂꯛꯈꯤꯕꯗꯨꯕꯣ ꯑꯩ ꯂꯥꯛꯄ ꯎꯕꯗꯒꯤ ꯆꯦꯟꯈ꯭ꯔ ꯖꯥꯠꯂꯥ? ꯃꯣꯏ ꯂꯩꯀꯥꯏꯁꯦ ꯉꯥꯎꯁꯤꯟꯅꯕ ꯑꯉꯥꯡ ꯌꯥꯝ ꯂꯩ. ꯑꯩꯁꯤꯕꯨ ꯃꯣꯏꯒꯤ ꯃꯃꯤꯠꯁꯤꯡꯗꯨꯗ ꯀꯔꯤ ꯑꯣꯏꯅ ꯎꯕꯅꯣ ꯈꯪꯗꯦꯕ. ꯅꯥꯎꯔꯤꯅ ꯈꯔ ꯀꯥꯞꯂꯛꯀꯅꯤ, ꯅꯨꯡꯅ ꯈꯔ ꯊꯥꯔꯛꯀꯅꯤ. ꯅꯍꯥꯟꯁꯨ ꯑꯌꯨꯛ ꯉꯟꯇꯥ ꯂꯥꯏ ꯈꯨꯔꯨꯝꯂꯤꯉꯩ ꯅꯨꯡꯅ ꯊꯣꯝꯃꯛꯇꯅ ꯂꯩꯕꯛ ꯑꯁꯦ ꯆꯤꯡꯗꯧꯃꯨꯛ ꯋꯥꯡꯈꯩ ꯄꯣꯝꯗꯨꯅ ꯂꯩꯔꯦ. ꯑꯩꯅꯦ ꯂꯩꯖꯅꯤꯡꯗ꯭ꯔꯦꯗ ꯃꯈꯣꯏ ꯁ꯭ꯋꯥꯏꯁꯦ. ꯑꯁꯨꯝꯅ ꯇꯣꯝꯕꯤ ꯐꯤꯁꯤꯡ ꯑꯗꯨ ꯊꯝꯂꯝꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯝꯃꯤ. ꯇꯣꯃꯥꯜꯅ, ꯇꯣꯝꯕꯤ, ꯑꯩꯈꯣꯏꯒꯤꯕꯨ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯗꯣꯔꯤꯕꯅꯣ? ꯀꯥꯡꯁꯣꯏ ꯊꯣꯡꯂꯒꯦ ꯄꯥꯕꯨꯡ. ꯀꯥꯡꯁꯣꯏꯗꯤ ꯆꯥꯅꯤꯡꯗꯦꯅꯦ ꯑꯩꯗꯤ. ꯉꯥꯐꯛ ꯑꯌꯥꯏꯕ ꯂꯩꯕꯗꯥꯏ, ꯃꯗꯨꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕꯒ ꯍꯋꯥꯏ ꯊꯔꯥꯛꯀ ꯊꯥꯎ ꯉꯧꯔꯒ ꯊꯣꯡ. ꯍꯣꯏ ꯄꯥꯕꯨꯡ, ꯑꯩ ꯊꯣꯡꯖꯒꯦ. ꯍꯥꯏ, ꯑꯩꯒꯤꯗꯤ ꯏꯟꯁꯥꯡꯗꯣ ꯀꯥꯡꯁꯣꯏ ꯑꯗꯨꯝ ꯊꯣꯡꯉꯨ. ꯊꯥꯎ ꯉꯧꯕ ꯏꯟꯁꯥꯡ ꯆꯥꯅꯤꯡꯗꯦ. ꯑꯗꯨꯒꯅꯦ ꯉꯥꯃꯨꯗꯣ ꯎ ꯃꯣꯔꯣꯛꯀ ꯐꯖꯅ ꯃꯦꯠꯂꯨ. ꯇꯥꯟꯖꯥꯗꯨꯗ ꯀꯦꯡꯕꯁꯨ ꯃꯈꯨꯠꯇ ꯈꯥꯎ ꯑꯃ ꯄꯥꯏꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯝꯃꯤ. ꯇꯥꯇꯣꯝꯕꯤ, ꯃꯤꯅ ꯀꯧꯔꯒ ꯁꯤ ꯈꯨꯝꯗꯦꯅꯤ. ꯀꯩꯅꯣ, ꯁ꯭ꯋꯥꯏꯗ ꯇꯥꯇꯣꯝꯕꯤ ꯀꯧꯕ ꯃꯤ ꯂꯩꯇꯦ. ꯍꯩꯃꯥ, ꯑꯣ ꯁꯣꯏꯕꯅꯤ. ꯏꯆꯦ ꯇꯣꯝꯕꯤ, ꯈꯥꯎꯁꯤ ꯂꯧꯁꯤꯜꯂꯨ. ꯌꯦꯟ ꯑꯁꯦꯝꯕꯅꯤ. ꯏꯇꯧ ꯄꯥꯔꯤꯅ ꯄꯤꯔꯛꯄꯅꯤ. ꯌꯥꯝ ꯍꯥꯎꯗꯣꯏꯖꯥꯠꯅꯤ. ꯆꯤꯡꯌꯦꯟꯅꯤ, ꯐꯖꯅ ꯍꯥꯎꯅ ꯊꯣꯡ. ꯍꯣꯏ ꯌꯥꯅꯤ. ꯃꯌꯥꯝꯅ ꯆꯥꯅꯤꯡꯕꯁꯤꯡꯗꯣ ꯂꯣꯏꯅ ꯍꯥꯏꯕꯤꯔꯛꯑꯣ. ꯑꯩ ꯂꯣꯏꯅ ꯊꯣꯡꯖꯒꯦ. ꯃꯤꯅꯥꯏ ꯑꯩ ꯂꯩꯔꯤꯌꯦ. ꯑꯩ ꯂꯣꯏ ꯊꯣꯡꯖꯒꯦ. ꯑꯇꯩ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯖꯈꯣꯒꯦ? ꯏꯟꯁꯥꯡ ꯃꯊꯦꯜꯁꯦ ꯌꯥꯝꯃꯟꯗꯦ. ꯌꯥꯔꯦ, ꯑꯇꯩꯗꯤ ꯍꯥꯏꯔꯤꯕ ꯏꯟꯁꯥꯡ ꯈꯔꯗꯨ ꯈꯛ ꯊꯣꯡꯉꯨ. ꯁꯠ ꯊꯣꯡꯉꯨ. ꯑꯩꯅꯦ ꯆꯥꯛ ꯌꯥꯝ ꯂꯥꯝꯂꯕꯅꯤꯀꯣ. ꯅꯪꯒꯤ ꯃꯣꯟꯗꯥꯔꯤ ꯇꯧꯔꯒ ꯂꯩꯕꯗꯣ ꯇꯧꯅꯨ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯆꯥꯛꯈꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ. ꯃꯈꯣꯏꯅ ꯊꯣꯛꯈ꯭ꯔꯕꯗ ꯇꯣꯝꯕꯤ ꯁꯥꯎꯅ, ꯆꯥꯛ ꯌꯥꯝ ꯂꯥꯝꯂꯕꯅꯤ, ꯁꯠ ꯊꯣꯡꯉꯨ ꯀꯥꯏꯗꯅ. ꯃꯔꯣꯏ ꯃꯀꯥ ꯃꯟꯕꯤꯔꯛꯄꯒꯤ ꯋꯥꯈꯜꯗꯤ ꯂꯩꯇꯦ. ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ. ꯑꯩꯕꯨ ꯃꯈꯣꯏꯒꯤ ꯌꯨꯝꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯗꯣꯏꯅꯣ? ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯅꯤꯡꯗꯕ ꯌꯨꯝꯁꯤꯗ ꯑꯩꯅ ꯀꯗꯥꯏꯗꯒꯤ ꯍꯣꯠꯆꯤꯟꯗꯅ ꯃꯤꯅꯥꯏ ꯑꯣꯏꯔꯨꯔꯤꯕꯅꯣ? ꯑꯩ ꯄꯦꯜꯂꯦ ꯍꯥꯏꯁꯦ. ꯑꯩ ꯇꯣꯝꯕꯤꯌꯥ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯣꯗꯨꯗ ꯄꯣꯔꯣꯛ ꯁꯣꯟꯗꯅ ꯂꯩꯔꯤꯕꯗꯨꯕꯣ? ꯏꯁꯧ ꯌꯥꯝ ꯂꯥꯡꯒꯅꯨ, ꯇꯥꯅꯤꯡꯗꯦꯀꯣ. ꯆꯥꯛꯇꯨ ꯑꯗꯨꯝ ꯐꯖꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯒ ꯊꯣꯡꯅꯤ. ꯀꯌꯥꯝ ꯊꯣꯡꯅꯤ? ꯍꯨ ꯍꯥꯞꯆꯤꯜꯂꯒꯅꯦ ꯄꯨꯜꯂꯕꯤ ꯈꯥꯠꯇꯣꯛꯀꯅꯤ ꯉꯁꯤ. ꯑꯁꯨꯝꯅ ꯇꯣꯝꯕꯤꯅ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯃꯌꯥꯝ ꯑꯗꯨ ꯆꯥꯛ ꯄꯤꯖꯔꯝꯃꯤ. ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕꯗ ꯈꯨꯜ ꯑꯃꯗ ꯂꯩꯕ ꯌꯨꯝꯊꯣꯡꯄꯣꯛ ꯑꯃꯒꯤ ꯏꯪꯈꯣꯜ ꯃꯅꯨꯡꯗ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩ ꯑꯗꯨ ꯃꯆꯤꯟꯗ ꯂꯥꯏꯔꯣꯟ ꯁꯣꯟꯗꯨꯅ ꯁꯤꯡꯉꯝꯗꯅ ꯁꯤꯈ꯭ꯔꯕ ꯊꯋꯥꯏ ꯑꯃꯕꯨ ꯀꯧꯔꯤ. ꯃꯥꯅ ꯑꯁꯨꯝꯅ ꯀꯧꯔꯕꯗ ꯕꯨꯠ ꯇꯣꯡꯁꯥꯡ ꯑꯗꯨ ꯃꯀ꯭ꯂꯥꯞ ꯑꯁꯥꯡꯕꯗꯨꯒ ꯆꯣꯡꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ. ꯍꯣ, ꯑꯩ ꯂꯥꯛꯆꯔꯦ ꯑꯣꯖꯥ ꯃꯥꯏꯕꯤ. ꯍꯩꯃꯥ, ꯅꯪꯗꯤ ꯑꯩꯅ ꯂꯥꯏꯔꯣꯜ ꯁꯨꯟ ꯐꯥꯎ ꯂꯣꯏꯗ꯭ꯔꯤꯉꯩ ꯍꯥꯟꯅ ꯍꯦꯛꯇ ꯂꯥꯛꯑꯕ? ꯍꯣꯏ, ꯉꯁꯥꯏꯗꯒꯤ ꯑꯩ ꯑꯣꯖꯥ ꯃꯥꯏꯕꯤꯅ ꯀꯧꯔꯛꯄ ꯋꯥꯅ ꯉꯥꯏꯖꯔꯝꯂꯤꯕꯅꯤ. ꯏꯁꯥꯁꯦ ꯇꯝꯅꯅꯤꯡꯕꯅ ꯃꯔꯦꯡ ꯆꯠꯂꯤꯁꯦ. ꯁꯤꯟꯊꯥꯗꯨ ꯄꯤꯕꯤꯔꯣ, ꯑꯩ ꯊꯧ ꯄꯥꯡꯖꯧꯔꯒꯦ. ꯍꯣꯏꯗ, ꯉꯥꯏꯍꯥꯛꯇ ꯉꯥꯏꯈꯣ. ꯋꯥ ꯈꯔ ꯍꯥꯏꯈꯤꯒꯦ ꯍꯥꯟꯅ. ꯍꯥꯏꯗꯣꯏꯔꯗꯤ ꯀꯣꯛ ꯍꯥꯏꯔꯛꯑꯣ ꯃꯤ. ꯍꯩꯃꯥ, ꯍꯥꯏꯔꯛꯑꯣ. ꯇꯣꯡꯁꯥꯡ ꯏꯕꯦꯝꯃ, ꯅꯪ ꯁꯤꯃ ꯑꯣꯟꯊꯣꯛꯅꯁꯨ ꯉꯥꯏꯉꯝꯈꯤꯗ꯭ꯔꯦꯍꯦ. ꯍꯥꯏꯗꯧꯕꯗꯨ ꯃꯔꯩꯔꯕꯁꯤꯗ. ꯑꯩꯗꯤ ꯈꯔ ꯉꯥꯏꯉꯝꯖꯗꯦ. ꯑꯩꯗꯤ
ngai ngam da ba iram chat sinan ai ning si but olaga lai bisi I ma taw karam na nang di ngai ngam da ba naram chat aduna but oliba wari liyu ai ta gi tongsang hone ai ni hinglingai matam da aina aikhoi pabada aigi sanagilik amta sabiyu haiba ada akhoi pabana hojikti se leite kona magi khusuman ma phangadaba lei madu phangleba kanda sabi haiba maduda aina ngai ngamjaduna khusuman phangba ngaiba ngamloi yam thuna thubada aigi sanagilik ma sagadabani kariguma sajrabadi ai ithanda thauriya laga sini aidana aina aigi kada thauri yemaga mora amaga pusili aduga yumthakte thauri do yan khatle aduga mora mathakta leplega ingak samsida thauri do hukjili aidi moina khama sanglakani khalaga tawrubani adugadi moidi aina haribado phagi oiroboi ningdana kanamta khama sangbirakti adaide isu khama sanglak mandabaduda aigi kadar do tu agena khalingai aina lepliba mora do aina netpham sadana netluraba mali mora dagi khongsia sat nan tharaga thauri duna ingak samasya nakattana thauri yalaga dum sirem nemi masini aigi wari adum siredana pharene duna noi pamna khusumun phanglaklaga lik sabi ki harido adum ngairam labadi nang ngasi asumna but ona leiribasya leikidra ha ho pumna maksya aina ngaingam daba dagi thokliba ngaktani ai yam piende da ai yam kapninge ba ai aina kapisya idi sukta tarakte namta pangta tare hai yare tongsang kaplanu nakok narui tang khai saru polang duga phiba ma tadre nangna kapadagi nangi namit ka do mapanda lone songthore inya yare tokno phiba ma tadre yeng heidre ai pukning gam dum si waza mai bi ai nge akta kaukike hik kari nungi wari li halu bunai do he yawi he saita ai tongsang to o yare mia aina to di kok to tongsang kapaka du khangjin du hoi to agi ai kapabudi yam kapingli ado kono oina kaplage ado ozana wa haigibu kaiwano hairu ai tamna basalage ngasaya sanglakpada aina nangbu thaduna aina haibu yumdo khangdoklu so haibado nang yummado khanglaklaba natro o khangla e oza mai bi khangle phare khanglaklabadi nangna ne yumadu da satuna yumadu leiriba mi pong khuding aki khangpigadabani aduga ne khwaidagi maru oiribadi mayamdugi maraktagi yumadu leiriba nupado madudana hena akiba pigadabani karamba nupano yumdu lehoribasidi nupa ahumni karamba nupadano aini hena tamnaraga aki khangpidoise mayak sengna haibiyu aibu chamamna hanbigat nupa haldudaro natraga nupa nahadudaro natraga nupadi nupa nupigumna tawbi ma lehobadudaro kengpa kauba naha pakhang ama leibado mabu aina hairibase mangondani hena aki khangpiduna tamnagadabani phare nangsu nangi sintha pangjaruro hoi panglurage oza maibi asi aina tongsang nakalgi asongu marak aduda onsinduna ita ho ita tongsang na asumna kaubaduda masa noibi makok maru ipha phabi but ama asongu marak adudagi thoglaklami amaibi kundalai ngakna mana kanano tongsang imanabi ni kaino but aisu imanabi thamba yai kaino natro ita Manita asi haina but anitu onsinduna phak nokminai noyani di nayayam higatlina hoi akhoi riyasya khar higat pa pamjai adugini natra ita Manita hai yare nakonga sigai ge tawi noyini gi khonjel do hai tongsangi but mata nangdi kari naming kawiya noi bi kawi naminga phibamga bo thokna sanakrida nangdi chanabani masini pisya matibong lang mandana sirakline sakem pombodo ta makai sasilaga tumbadagi manglaknaraga siraini uridana tu ibamse samu miron bimali basya hitong sanghai bisiri yangang koktang bi nang engon yam hawrakano I karaktana phamdek laga hatok sani is ngambireda ko nang dum nungsi thadok laga hatoki hai yare khanarakan adogi saruk chalo aina haibado pangthok luro matam se thengli tongsang hoi oza maibi ita noi bi chalasila hoi ita chalasila asi haina duna but nupi ani do makhut ka do kona duna nok tana zatki ibam mani sia tina budo tok sana kreda amana sap wang ba saru kola
ꯑꯃꯅ ꯁꯥꯃꯨ ꯃꯤꯔꯣꯟꯕꯤ ꯃꯥꯟꯕꯤ ꯌꯥꯏ 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 ꯃꯣꯏꯁꯨ ꯃꯇꯥ ꯁꯥꯟꯅꯕ ꯌꯥꯏ ꯁꯣꯝꯗ ꯕꯨꯠ ꯇꯣꯡꯁꯥꯡ ꯑꯃꯗꯤ ꯕꯨꯠ ꯅꯣꯏꯅꯣꯏꯕꯤ ꯑꯗꯨ ꯀꯦꯡꯕꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯀꯦꯡꯕꯒꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯈꯣꯏꯅꯤꯗꯨ ꯇꯝꯅꯕ ꯍꯧꯔꯛꯂꯝꯃꯤ ꯕꯨꯠ ꯅꯣꯏꯅꯣꯏꯕꯤꯅ ꯏꯇꯥ ꯀꯃꯥꯏꯅ ꯇꯝꯅꯗꯣꯏꯅꯣ ꯌꯨꯝꯊꯛꯇ ꯀꯥꯔꯒ ꯆꯣꯡꯁꯤꯔꯣꯏꯕꯥꯅꯤ ꯃꯤꯒꯤ ꯌꯨꯝꯁꯦ ꯊꯨꯗꯦꯛꯂꯒꯦ ꯍꯥꯏꯔꯣꯏ ꯏꯕꯦꯝꯃ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯝꯅꯅꯤ ꯃꯪꯒꯣꯜꯒꯤ ꯈꯣꯡꯇꯦꯟꯁꯤꯗ ꯄꯥꯏꯔꯒ ꯍꯦꯛꯇ ꯃꯣꯏꯒꯤ ꯌꯨꯝꯁꯦ ꯅꯣꯝꯊꯠꯂꯒꯦ ꯍꯣꯏ ꯍꯣꯏ ꯑꯗꯨꯝꯅ ꯇꯧꯔꯣ ꯉꯁꯤꯗꯤ ꯑꯔꯣꯏꯕꯤꯗꯅꯤ ꯑꯩꯈꯣꯏꯅꯤ ꯇꯝꯅꯗꯣꯏꯁꯦ ꯑꯗꯨꯗꯤ ꯑꯩ ꯃꯣꯏꯒꯤ ꯌꯨꯝꯁꯦ ꯅꯣꯝꯕ ꯍꯧꯔꯒꯦꯀꯣ ꯑꯁꯤ ꯍꯥꯏꯅ ꯃꯪꯒꯣꯜꯒꯤ ꯈꯣꯡꯇꯦꯟ ꯑꯗꯨꯗ ꯄꯥꯏꯗꯨꯅ ꯕꯨꯠ ꯅꯣꯏꯅꯣꯏꯕꯤꯅ ꯌꯨꯝ ꯑꯗꯨ ꯅꯣꯝꯂꯝꯃꯤ ꯑꯁꯨꯝꯅ ꯇꯧꯔꯛꯄꯁꯤꯗ ꯏꯃꯨꯡꯗ ꯇꯨꯝꯂꯝꯕ ꯇꯣꯃꯥ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯇꯨꯅ ꯍꯥꯏ ꯃꯃꯥ ꯌꯨꯍꯥꯔ ꯀꯟꯅ ꯍꯥꯔꯤꯅꯦ ꯍꯣꯏꯅꯦ ꯃꯄꯥ ꯏꯁ ꯑꯣꯟꯊꯣꯡ ꯁꯥꯊꯤꯅ ꯍꯥꯏꯔꯗꯤ ꯌꯨꯍꯥꯔꯁꯦ ꯃꯣꯏ ꯃꯄꯥ ꯀꯟꯅ ꯄꯥꯏꯌꯨ ꯀꯥꯡꯊꯣꯜꯗꯨꯗ ꯃꯈꯥꯗꯒ ꯃꯣꯟꯊꯅꯤ ꯆꯥꯛꯉꯥ 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 ꯃꯣꯏ ꯃꯄꯥ ꯅꯪꯁꯨ ꯍꯥꯏꯌꯨꯅꯦ ꯍꯣꯏ 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 ꯍꯥꯏꯒꯦ ꯆꯥꯛꯉꯥ 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 ꯁꯣꯝꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯖꯔꯝꯕ ꯇꯣꯝꯕꯤꯁꯨ ꯌꯨꯝ ꯑꯗꯨꯅ ꯀꯟꯅ ꯀꯟꯅ ꯅꯣꯝꯂꯛꯄꯗꯨꯗ ꯄꯥꯈꯠꯂꯗꯨꯅ ꯀꯥꯡꯊꯣꯜꯗ ꯃꯈꯨꯠ ꯑꯅꯤꯗꯨ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯏꯃꯥꯎ ꯑꯁ ꯀꯩꯅꯣ ꯑꯁ ꯌꯥꯝ ꯀꯤꯌꯦ ꯀꯔꯤ ꯌꯨꯍꯥꯔ ꯈꯨꯍꯥꯅꯨꯁꯤꯗꯤ ꯌꯥꯝ ꯀꯟꯅ ꯍꯥꯏꯌꯦ ꯃꯤ ꯁꯣꯟꯖꯕꯤ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯃꯤ ꯄꯥꯏꯕꯅ ꯂꯣꯏꯔꯦ ꯆꯥꯛꯉꯥ 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 ꯕꯨꯠ ꯇꯣꯡꯁꯥꯡꯅ ꯏꯇꯥ ꯇꯣꯛꯂꯨ ꯌꯨꯝꯗ ꯅꯣꯝꯂꯨꯔꯅꯨ ꯑꯩꯈꯣꯏ ꯅꯤꯡꯇꯝꯅꯔꯤꯁꯦ ꯀꯤꯒꯦꯗꯤ ꯍꯥꯏꯗ꯭ꯔꯗꯅ ꯃꯣꯏꯗꯤ ꯌꯨꯍꯥꯔ ꯍꯥꯕꯅꯦ ꯍꯥꯏꯗꯅ ꯑꯣꯏꯅ ꯈꯜꯂ ꯃꯥꯜꯂꯦ ꯑꯋꯣꯏꯕ ꯑꯗꯨꯗꯤ ꯀꯥꯟꯅꯄꯣꯠꯇꯦ ꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯈꯜꯒꯤ ꯈꯨꯇꯝꯅ ꯑꯃ ꯑꯣꯏꯅ ꯇꯝꯅꯔꯁꯤ ꯍꯟꯗꯛꯇꯤ ꯑꯩ ꯑꯣꯏꯅ ꯇꯝꯅꯒꯦ ꯑꯩ ꯅꯩꯈꯥꯏ ꯌꯦꯡꯉꯨ ꯑꯁꯤ ꯍꯥꯏꯅ ꯇꯣꯡꯁꯥꯡ ꯑꯗꯨ ꯌꯥꯝꯅ ꯑꯀꯤꯕ ꯐꯪꯅ ꯀꯞꯇꯨꯅ ꯌꯦꯅꯈꯥꯗꯨꯗ ꯁꯣꯔꯣ ꯁꯣꯔꯣ ꯆꯠꯂꯤ ꯀꯦꯡꯕꯒꯤ ꯀꯥ ꯃꯄꯥ ꯌꯧꯔꯛꯄꯗ ꯇꯣꯡꯁꯥꯡꯗꯨ ꯌꯥꯝ ꯍꯩꯅꯗꯕ ꯈꯣꯟꯖꯦꯜꯗ ꯀꯦꯡꯕ ꯑꯣ ꯀꯦꯡꯕ ꯅꯪꯕꯨ ꯑꯩꯅ ꯀꯧꯔꯤꯁꯤ ꯇꯥꯕ꯭ꯔꯣ ꯀꯦꯡꯕ ꯏꯃꯨꯡꯗ ꯇꯨꯝꯂꯤꯕ ꯀꯦꯡꯕꯗꯨ ꯌꯥꯝ ꯀꯤꯅ ꯀꯅꯥꯅꯣ ꯑꯣꯏꯔꯣ ꯚꯨꯠꯅꯦ ꯚꯨꯠ ꯅꯣꯏꯒꯤ ꯌꯨꯝꯗ ꯇꯝꯅꯕ ꯂꯥꯛꯏꯅꯦ ꯅꯪ ꯁꯪꯂꯗꯤ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎ ꯅꯨꯡꯁꯤ ꯋꯥꯔꯤ ꯉꯥꯛꯇ ꯁꯥꯁꯦ ꯑꯣ ꯇꯥꯕ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎ ꯀꯦꯡꯕ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯀꯤꯕꯅ ꯃꯁꯥꯗꯨ ꯆꯦꯡꯈꯩꯕꯒꯨꯝ ꯅꯤꯛꯂꯝꯃꯤ ꯃꯄꯥꯟꯗꯒꯤ ꯕꯨꯠ ꯇꯣꯡꯁꯥꯡꯅ ꯃꯥꯕꯨ ꯀꯧꯕꯁꯨ ꯂꯦꯞꯂꯝꯗꯦ ꯀꯦꯡꯕ ꯀꯥꯗꯨꯗ ꯃꯗꯣꯝ ꯂꯩꯕ ꯀꯤꯔꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯐꯟ ꯆꯣꯡꯊꯗꯨꯅ ꯃꯃꯥ ꯃꯄꯥꯒꯤ ꯀꯥꯗ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯏꯃꯥ ꯕꯕꯥ ꯕꯨꯠ ꯅꯨꯄꯤꯕꯨ ꯂꯩꯍꯧꯔꯦ ꯑꯩꯕꯨ ꯕꯨꯠ ꯅꯨꯄꯤꯗꯨꯅ ꯑꯍꯤꯡꯁꯤꯗ ꯃꯄꯥꯟ ꯊꯣꯛꯂꯛꯎ ꯋꯥꯔꯤ ꯁꯥꯁꯦꯅ ꯀꯧꯊꯣꯛꯎꯔꯦ ꯏꯃꯥ ꯑꯩ ꯌꯥꯝ ꯀꯤꯒꯦ ꯑꯩ ꯏꯁꯥꯁꯦ ꯄꯥꯈꯠꯇꯨꯅ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯀꯗꯥꯏꯗꯒꯤ ꯕꯨꯠꯅꯣ ꯅꯠꯇꯦ ꯅꯪꯕꯨ ꯃꯪ ꯐꯠꯇꯕꯒ ꯑꯃꯨꯛ ꯃꯪꯂꯨꯔꯕ꯭ꯔꯣ ꯅꯃꯪꯗ ꯑꯀꯤ ꯑꯀꯤꯕ ꯃꯌꯥꯝ ꯑꯃꯨꯛ ꯎꯔꯕ꯭ꯔꯥ ꯍꯥꯏ ꯋꯥꯅꯤ ꯅꯪꯕꯨ ꯏꯃꯥ ꯑꯩꯅ ꯍꯥꯏꯔꯤꯁꯤꯗꯤ ꯃꯪꯒ ꯑꯝꯇ ꯅꯠꯇꯦ ꯍꯧꯖꯤꯛꯇꯅꯦ ꯑꯀꯤꯕ ꯐꯪꯂꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯑꯩꯕꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯎ ꯍꯥꯏꯅ ꯀꯧꯔꯤꯕꯗꯣ ꯑꯁꯤ ꯍꯥꯏꯅ ꯄꯥꯎ ꯇꯝꯂꯤꯉꯩ ꯎꯖꯥꯎꯒꯨꯝꯕ ꯑꯃ ꯌꯥꯟꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ ꯃꯣꯏ ꯃꯄꯥ ꯀꯔꯤꯅꯣ ꯇꯥꯔꯤ ꯃꯈꯣꯜ ꯑꯁꯤꯕꯣ ꯎ ꯌꯥꯟꯕꯒꯤ ꯃꯈꯣꯜ ꯅꯠꯇ꯭ꯔꯥ ꯍꯣꯏꯅꯦ ꯃꯥꯅꯤꯅꯦ ꯀꯔꯤꯅꯣ ꯑꯍꯤꯡꯁꯤꯗꯕꯨ ꯎ ꯌꯥꯜꯂꯤꯕꯁꯤꯕꯨ ꯀꯅꯥꯅꯣ ꯃꯈꯣꯜꯁꯤꯁꯨ ꯌꯥꯝ ꯅꯛꯅ ꯇꯥꯏꯅꯦ ꯇꯥꯟꯖꯥꯗꯨꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎ ꯃꯄꯥꯗꯨꯗꯒꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯣꯏ ꯑꯩꯈꯣꯏꯅ ꯌꯥꯜꯂꯤꯕꯅꯦ ꯎꯁꯦ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ ꯌꯥꯜꯂꯤꯕꯁꯦ ꯀꯨ ꯁꯥꯟꯅꯅꯕꯅꯤ ꯀꯦꯡꯕꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯍꯥꯠꯅꯅꯕꯅꯤ ꯀꯦꯡꯕ ꯅꯪ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯨꯅ ꯊꯣꯛꯂꯛꯎ ꯅꯪꯒꯤ ꯋꯥꯡꯕꯒꯤ ꯆꯥꯡꯒꯗꯣ ꯑꯃꯨꯛꯇ ꯑꯣꯟꯒꯦ ꯅꯠꯇ꯭ꯔꯗꯤ ꯀꯨꯁꯦ ꯆꯟꯈꯩ ꯆꯜꯂꯨꯔꯒ ꯅꯪ ꯍꯥꯞꯄ ꯆꯟꯗ꯭ꯔꯗꯤ ꯑꯩꯈꯣꯏꯅ ꯋꯥꯅ ꯀꯨ ꯆꯜꯂꯤꯕꯁꯦ ꯑꯔꯦꯝꯕ ꯇꯥꯔꯅꯤ ꯇꯥꯗ꯭ꯔꯣ ꯁꯠ ꯊꯣꯛꯂꯛꯑꯣ ꯀꯨꯏꯔꯣꯏꯅꯦ ꯃꯥ ꯕꯕꯥ ꯑꯩ ꯏꯁꯥꯁꯤ ꯀꯤꯕꯅ ꯀꯩꯅꯣꯝ ꯇꯧꯔꯦ ꯀꯩꯒꯤꯅꯣ ꯃꯣꯏꯅ ꯇꯝꯅꯅ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯃꯤꯡ ꯄꯟꯗꯨꯅ ꯀꯤꯍꯜꯂꯤꯕꯁꯦ ꯕꯕꯥ ꯅꯪ ꯃꯄꯥꯟꯗ ꯊꯣꯛꯂꯒ ꯕꯨꯠꯁꯦ ꯑꯃꯨꯛꯇ ꯇꯥꯜꯂꯨꯆꯣ ꯑꯩ ꯀꯔꯤꯅꯣ ꯑꯩꯁꯨ ꯀꯤꯅꯦ ꯅꯣꯏꯗꯪ ꯀꯤꯕꯗꯧꯅ ꯑꯩꯕꯨ ꯃꯄꯥꯟ ꯊꯣꯛꯂꯒ ꯕꯨꯠ ꯇꯥꯜꯂꯁꯨ ꯀꯥꯏꯗꯅ ꯀꯅꯥꯒꯤ ꯃꯊꯧ ꯂꯩꯇꯕ ꯕꯨꯠꯅꯣ ꯑꯩꯈꯣꯏꯗ ꯂꯥꯛꯂꯒ ꯇꯝꯅꯔꯤꯕꯁꯤꯕꯣ ꯑꯁꯨꯝꯅ ꯇꯣꯃꯥ ꯂꯩꯍꯥꯎ ꯑꯃꯗꯤ ꯀꯦꯡꯕ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯀꯤꯅ ꯇꯥꯁꯤꯟꯗꯨꯅ ꯅꯣꯡꯉꯥꯟꯕ ꯉꯥꯏꯗꯨ ꯂꯩꯈꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯇꯣꯃꯥꯜꯅ ꯑꯃꯥꯏꯕ ꯑꯍꯩꯕ ꯑꯃ ꯀꯧꯔꯨꯗꯨꯅ ꯌꯦꯡꯍꯜꯂꯝꯃꯤ ꯑꯃꯥꯏꯕꯗꯨꯅ ꯂꯥꯏꯊꯧ ꯑꯃ ꯄꯥꯡꯊꯣꯛꯁꯤ ꯍꯥꯏꯕꯗꯒꯤ ꯂꯥꯏꯊꯧ ꯑꯃ ꯇꯧꯔꯝꯃꯤ ꯑꯃꯥꯏꯕ ꯇꯣꯂꯦꯅ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯑꯩꯅ ꯂꯥꯏ ꯈꯨꯔꯨꯝꯂꯕꯅꯤꯅ ꯅꯣꯏꯒꯤ ꯏꯃꯨꯡꯗ ꯐꯠꯇꯕ ꯊꯋꯥꯏꯅ ꯑꯀꯤ ꯑꯈꯪ ꯄꯤꯕ ꯉꯝꯂꯔꯣꯏ ꯑꯗꯨꯅ ꯅꯣꯏ ꯀꯔꯤꯁꯨ ꯃꯤꯄꯥꯏꯔꯅꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥ ꯃꯥꯏꯕ ꯑꯣꯖꯥ ꯃꯥꯏꯕꯒꯤ ꯁꯤꯡꯕ ꯉꯝꯂꯔꯣꯏꯗꯕ ꯂꯃꯟ ꯇꯣꯟꯁꯤꯟꯖꯔꯦ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯈꯣꯏꯗꯕꯨ ꯊꯥꯖꯤꯜꯂꯛꯇꯨꯅ ꯑꯀꯤ ꯑꯈꯪ ꯄꯤꯔꯤ ꯃꯤꯁꯛ ꯑꯁꯦ ꯀꯅꯥꯅꯣ ꯈꯪꯕ ꯉꯝꯂꯔꯣꯏꯗ꯭ꯔꯥ
ꯑꯩꯁꯨ ꯃꯤꯁꯛꯇꯣ ꯀꯅꯥꯅꯣ ꯈꯪꯅꯕ ꯂꯥꯛꯅꯕꯅꯤ ꯑꯗꯨꯕꯨ ꯈꯪꯕ ꯉꯝꯗꯦ ꯏꯆꯝ ꯆꯝꯕ ꯃꯤꯁꯛꯇꯤ ꯅꯠꯇ꯭ꯔꯦ ꯅꯈꯣꯏꯗ ꯕꯨꯠ ꯊꯥꯖꯤꯜꯂꯛꯂꯤꯕꯁꯤ ꯑꯗꯣ ꯅꯣꯏꯕꯨ ꯃꯃꯥꯡꯊꯛꯇ ꯃꯤꯒ ꯈꯠꯅ ꯆꯩꯅꯕ ꯍꯥꯏꯗꯤ ꯅꯣꯏꯒ ꯌꯦꯛꯅꯕ ꯃꯤꯒ ꯂꯩ ꯂꯥꯛꯄ꯭ꯔꯣ ꯌꯦꯛꯅꯕ ꯃꯤꯒ ꯂꯩꯇꯦꯗꯣ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯈꯣꯏꯗ ꯕꯨꯠ ꯊꯥꯖꯤꯜꯂꯛꯂꯤꯕ ꯃꯤꯁꯛꯇꯣ ꯈꯪꯕ ꯉꯝꯂꯕꯗꯤ ꯐꯒꯗꯧꯅꯤ ꯑꯩꯁꯨ ꯉꯝꯅꯕꯗꯤ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯃꯤꯁꯛꯇꯣ ꯐꯤꯖꯪ ꯇꯔꯦꯠꯅ ꯈꯟꯗꯨꯅ ꯂꯩꯈꯤꯕꯅ ꯑꯩꯅ ꯎꯕ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯃꯇꯤꯛ ꯃꯌꯥꯏ ꯌꯥꯝꯅ ꯂꯩꯕ ꯃꯤꯁꯛ ꯑꯃꯗꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯗꯤ ꯑꯣꯖꯥ ꯃꯥꯏꯕ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯕꯨꯠ ꯊꯥꯖꯤꯜꯂꯛꯂꯕꯗꯤ ꯀꯝꯗꯧꯅꯤ ꯑꯦꯔꯥ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯃꯤꯄꯥꯏꯔꯨꯅꯨ ꯃꯥꯅ ꯐꯅ ꯕꯨꯠ ꯊꯥꯖꯤꯜꯂꯛꯂꯕꯁꯨ ꯑꯃꯨꯛ ꯍꯟꯅ ꯅꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯁꯤꯗ ꯆꯪꯂꯛꯄ ꯉꯝꯂꯔꯣꯏ ꯑꯩꯅ ꯑꯀꯟꯕ ꯂꯩꯔꯣꯜ ꯀꯌꯥ ꯁꯣꯟꯗꯨꯅ ꯁꯛꯎꯗꯕ ꯄꯜ ꯑꯃꯅ ꯅꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯁꯦ ꯈꯥꯖꯤꯟꯗꯨꯅ ꯊꯝꯂꯕꯅꯤ ꯑꯣꯖꯥꯒꯤ ꯋꯥꯁꯤ ꯇꯥꯔꯒ ꯏꯁꯥꯗ ꯂꯩꯔꯝꯕ ꯑꯀꯤꯕ ꯄꯨꯝꯕ ꯀꯣꯛꯆꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥꯒꯤ ꯑꯋꯥꯃꯟ ꯑꯣꯏꯅ ꯁꯦꯜ ꯇꯅ ꯁꯣꯟ ꯌꯥꯎꯔꯕ ꯈꯥꯎ ꯑꯁꯦ ꯄꯥꯏꯕꯤꯈꯣ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯌꯧꯔꯒꯦ ꯀꯔꯤꯒꯨꯝꯕ ꯃꯈꯥ ꯇꯥꯅ ꯑꯀꯤ ꯑꯈꯪ ꯊꯣꯛꯂꯕꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯍꯦꯛꯇ ꯂꯥꯛꯎ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯀꯅꯥꯅꯣ ꯈꯪꯍꯟꯒꯦ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯑꯗꯨꯁꯨ ꯆꯠꯈꯤꯔꯝꯃꯤ ꯇꯣꯃꯥꯜ ꯑꯃꯗꯤ ꯂꯩꯍꯥꯎ ꯃꯪꯒꯣꯜ ꯑꯗꯨꯗ ꯐꯝꯂꯤ ꯂꯩꯍꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏ ꯑꯩꯈꯣꯏꯗ ꯕꯨꯠ ꯊꯥꯖꯤꯜꯂꯛꯂꯤꯕ ꯃꯤꯗꯣ ꯃꯁꯛ ꯎꯊꯣꯛꯅ ꯈꯪꯅꯤꯡꯈ꯭ꯔꯦꯗꯀꯣ ꯑꯩꯗꯤ ꯀꯔꯤꯒꯨꯝꯕ ꯃꯤꯁꯛꯇꯣ ꯈꯪꯂꯕꯗꯤ ꯂꯩꯍꯥꯎ ꯑꯩꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯍꯟꯒꯗꯕꯅꯤ ꯍꯦ ꯃꯤ ꯎꯁꯤꯠꯇꯕ ꯃꯤꯅ ꯍꯦꯟꯖꯤꯟꯕꯤ ꯌꯥꯗꯕꯤ ꯂꯩꯍꯥꯎ ꯑꯩꯒꯤ ꯏꯌꯨꯝꯗ ꯕꯨꯠꯀ ꯊꯥꯖꯤꯜꯂꯛꯂꯗꯅ ꯀꯔꯤ ꯊꯣꯛꯑꯦꯅ ꯊꯥꯖꯤꯜꯂꯛꯂꯤ ꯕꯨꯠꯅꯣ ꯍꯥꯏꯕꯅꯤꯗ ꯇꯣꯃꯥꯜ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗ ꯃꯪꯗꯨꯅ ꯐꯝꯂꯤ ꯃꯣꯏ ꯃꯄꯥ ꯀꯩꯅꯣ ꯃꯣꯏ ꯃꯄꯥꯅ ꯃꯪꯗꯨꯅ ꯑꯃꯨꯛ ꯂꯩꯔꯤꯕꯗꯨꯕꯣ ꯑꯩꯈꯣꯏꯗ ꯕꯨꯠ ꯊꯥꯖꯤꯜꯂꯛꯂꯤꯕ ꯃꯤꯁꯛꯇꯣ ꯈꯪꯅꯕ ꯑꯃꯨꯛꯇ ꯂꯥꯛꯅꯁꯤ ꯁꯤꯜ ꯃꯌꯥꯝ ꯍꯩꯊꯔꯒ ꯀꯅꯥꯒꯤ ꯑꯍꯩꯕ ꯑꯐꯥꯎꯕ ꯃꯥꯏꯕꯤ ꯃꯌꯥꯝ ꯇꯥꯟꯅꯔꯒ ꯑꯩꯈꯣꯏꯗ ꯕꯨꯠ ꯊꯥꯖꯤꯜꯂꯛꯂꯤ ꯃꯤꯁꯛꯇꯣ ꯈꯪꯗꯣꯛꯂꯒ ꯃꯈꯨꯠ ꯀꯛꯂꯒ ꯍꯥꯠꯇꯣꯛꯁꯤ ꯃꯃꯥ ꯑꯩꯗꯤ ꯆꯤꯡꯅꯕ ꯑꯃ ꯂꯩꯅꯦ ꯑꯩꯈꯣꯏꯗ ꯕꯨꯠ ꯊꯥꯖꯤꯜꯂꯛꯂꯤꯕ ꯃꯤꯁꯛꯁꯦ ꯑꯗꯨꯉꯩ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯅ ꯍꯥꯠꯈꯤꯕ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯗꯣ ꯀꯔꯤꯕ ꯃꯃꯤꯡꯗꯣ ꯊꯣꯏꯕꯤ ꯍꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯅ ꯑꯣꯏꯔꯝꯗꯧ ꯌꯥꯝ ꯃꯥꯜꯂꯤꯅꯦ ꯀꯅꯥ ꯈꯪꯅꯤ ꯊꯣꯏꯕꯤꯒꯤ ꯂꯃꯟ ꯈꯨꯝꯅꯤꯡꯂꯤꯕꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯗ ꯕꯨꯠ ꯊꯥꯖꯤꯜꯂꯛꯄ ꯑꯣꯏꯔꯝꯕꯁꯨ ꯍꯦꯔꯥ ꯊꯣꯏꯕꯤ ꯍꯥꯏꯕꯤ ꯄꯤꯗꯠ ꯄꯥꯗꯠꯄꯤ ꯄꯨ ꯄꯥꯡ ꯁꯨꯗꯕꯤꯗꯨꯒꯤꯕꯨ ꯀꯅꯥ ꯂꯩꯗꯅ ꯃꯥꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯗ ꯂꯃꯟ ꯈꯨꯝꯂꯛꯀꯗꯣꯏꯅꯣ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯑꯃ ꯂꯩꯕꯗꯨꯅ ꯁꯦꯜ ꯀꯌꯥꯝ ꯄꯥꯏꯔꯗꯅ ꯃꯥꯏꯕꯤ ꯇꯥꯟꯅꯗꯅ ꯑꯩꯈꯣꯏꯗ ꯕꯨꯠ ꯊꯥꯖꯤꯜꯂꯛꯇꯣꯏꯅꯣ ꯂꯥꯏꯔꯁꯨ ꯗꯠꯅꯕꯤ ꯃꯊꯤꯕꯣꯡ ꯐꯥꯎ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯕꯤ ꯂꯨꯈ꯭ꯔꯥꯕꯤꯗꯨꯅꯕꯣ ꯀꯗꯥꯏꯗꯒꯤ ꯑꯃꯥꯏꯕ ꯃꯥꯏꯕꯤ ꯌꯦꯡꯅꯕ ꯁꯦꯜꯅꯣꯗ ꯑꯗꯨꯗꯤ ꯀꯅꯥ ꯑꯣꯏꯔꯤꯖꯥꯠꯅꯣ ꯑꯩꯈꯣꯏꯗ ꯕꯨꯠ ꯊꯥꯖꯤꯜꯂꯛꯂꯤꯕꯁꯦ ꯀꯔꯤ ꯃꯔꯝꯒꯤ ꯊꯥꯖꯤꯜꯂꯛꯂꯤꯕ ꯕꯨꯠꯅꯣ ꯍꯥꯏꯕꯅꯤꯗ ꯑꯣ ꯑꯩꯈꯣꯏꯅ ꯁꯦꯜ ꯄꯥꯏꯕ ꯋꯥꯠꯇ ꯄꯥꯗꯕ ꯏꯃꯨꯡ ꯑꯣꯏꯕꯁꯤꯗ ꯃꯤꯁꯤꯡꯁꯤꯅ ꯀꯜꯂꯛꯇꯅ ꯑꯩꯈꯣই ꯏꯃꯨꯡꯁꯦ ꯕꯨꯠꯂꯁꯅꯨ ꯇꯨꯝꯂꯁꯅꯨ ꯍꯥꯏꯗꯅ ꯇꯧꯔꯛꯂꯤꯕ ꯑꯣꯏꯔꯤꯅꯤ ꯍꯧꯖꯤꯛꯀꯥꯟꯁꯦ ꯀꯜꯂꯛ ꯃꯤꯍꯧ ꯆꯥꯎ ꯃꯤ ꯌꯥꯝ ꯂꯩꯔꯦ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯉꯁꯤꯗꯤ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝ ꯇꯝꯅꯔꯛꯈꯤꯗ꯭ꯔꯦ ꯁꯣꯝꯗ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩ ꯑꯗꯨ ꯕꯨꯠ ꯇꯣꯡꯁꯥꯡꯒ ꯕꯨꯠ ꯅꯣꯏꯅꯣꯏꯕꯤꯒ ꯋꯥꯔꯤ ꯇꯧꯔꯤ ꯀꯔꯤꯕ ꯃꯈꯣꯏ ꯌꯦꯡꯈꯣꯜ ꯑꯀꯣꯏꯕꯗ ꯈꯣꯡ ꯊꯥꯡꯖꯤꯟꯗꯨꯅ ꯆꯪꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯦꯕ ꯇꯣꯡꯁꯥꯡꯅ ꯍꯣꯏ ꯉꯝꯗ꯭ꯔꯦ ꯈꯣꯡꯁꯤ ꯍꯦꯛ ꯊꯥꯡꯖꯤꯜꯂꯨꯕꯗ ꯃꯩꯅ ꯆꯥꯛꯄꯒꯨꯝ ꯏꯁꯥ ꯄꯨꯝꯕꯁꯦ ꯁꯥꯕꯅ ꯁꯤꯒꯦ ꯇꯧꯏ ꯎꯔꯕ ꯌꯦꯡꯉꯣ ꯑꯩꯒꯤ ꯐꯤꯕꯝꯁꯦ ꯐꯖꯈ꯭ꯔꯕꯤ ꯇꯣꯡꯁꯥꯡ ꯑꯩꯁꯦ ꯁꯦꯟꯗ꯭ꯔꯥꯡ ꯑꯔꯣꯕꯤ ꯃꯥꯜꯂꯤꯗꯣ ꯃꯣꯏꯗ ꯇꯝꯅꯕ ꯆꯪꯂꯨꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯅꯣꯏꯅꯣꯏꯕꯤꯅ ꯃꯣꯏꯒꯤꯗꯣ ꯉꯔꯥꯡ ꯑꯍꯤꯡ ꯑꯩꯈꯣꯏꯅ ꯈꯔ ꯅꯩꯈꯥꯏꯔꯝꯕꯗꯨꯒꯤ ꯀꯤꯗꯅ ꯃꯥꯏꯕꯤ ꯇꯥꯟꯅꯔꯒ ꯑꯩꯈꯣꯏꯅ ꯆꯪꯕ ꯉꯝꯗꯅꯕ ꯃꯑꯣꯡꯗ ꯂꯩꯋꯥ ꯑꯀꯟꯕ ꯃꯌꯥꯝ ꯑꯃ ꯀꯧꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯣꯏꯒꯤꯗꯣ ꯄꯥꯛꯅ ꯆꯪꯕ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦꯗ ꯑꯩꯗꯤ ꯅꯨꯡꯇꯤꯒꯤ ꯇꯝꯅꯕ ꯐꯪꯂꯅꯤ ꯍꯥꯏꯗꯅ ꯍꯔꯥꯎꯔꯒ ꯕꯤꯠꯀ ꯂꯣꯏ ꯇꯦꯛꯏ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩ ꯃꯆꯤꯟ ꯆꯤꯡꯂꯞ ꯅꯣꯛꯇꯨꯅ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯑꯗꯨꯗꯤ ꯀꯅꯥꯅ ꯉꯝꯃꯤ ꯍꯥꯏꯕꯗꯣ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩ ꯑꯩꯁꯨ ꯑꯆꯝꯕ ꯑꯃꯥꯏꯕꯤꯗꯤ ꯅꯠꯇꯦ ꯌꯦꯡꯅꯤꯡꯕ ꯑꯃꯥꯏꯕ ꯌꯦꯡꯖꯁꯅꯨ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩ ꯑꯩꯒꯤ ꯃꯍꯩꯒꯤ ꯃꯥꯡꯗ ꯃꯣꯏ ꯀꯌꯥꯝ ꯀꯨꯏꯅ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯃꯤ ꯌꯦꯡꯒꯦ ꯇꯣꯡꯁꯥꯡꯅ ꯑꯗꯨ ꯑꯣꯖꯥ ꯃꯥꯏꯕꯤꯅ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯣ ꯈꯥꯕꯩ ꯈꯔ ꯁꯥꯈꯩ ꯑꯣꯠꯈꯥꯏꯅꯤꯡꯂꯤꯕ ꯑꯗꯨꯒ ꯀꯦꯡꯕ ꯍꯥꯏꯔꯤꯗꯨꯅ ꯀꯅꯥꯅ ꯀꯔꯤꯒꯤꯅꯣ ꯏꯃꯥ ꯃꯥꯏꯕꯤꯅ ꯀꯦꯡꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯊꯋꯥꯏ ꯂꯧꯕ ꯄꯥꯝꯂꯤꯕ ꯂꯃꯟ ꯃꯃꯥ ꯑꯃꯅ ꯃꯆꯥ ꯑꯃꯒꯤꯗꯃꯛ ꯁꯤꯡꯕ ꯄꯥꯝꯂꯤꯕ ꯂꯃꯟ ꯑꯩꯒꯤ ꯅꯝꯖꯔꯤꯕꯤ ꯏꯆꯥꯕꯨ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟꯅꯤ ꯑꯩꯅ ꯈꯨꯝꯕ ꯄꯥꯝꯂꯤꯕ ꯃꯤꯐꯠꯇ ꯁꯥ ꯑꯃ ꯍꯥꯠꯇꯨꯅ ꯏꯆꯥꯒꯤ ꯂꯃꯟ ꯈꯨꯝꯒꯅꯤ ꯃꯃꯥ ꯑꯃꯅ ꯃꯆꯥ ꯑꯃꯒꯤꯗꯃꯛ ꯀꯗꯥꯏ ꯐꯥꯎꯕ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯕꯗꯣ ꯎꯠꯀꯅꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕꯅꯤ ꯃꯤꯁꯪ ꯁꯪꯒ ꯂꯩꯕꯅꯤ ꯍꯥꯏꯅ ꯉꯛꯆꯥꯎ ꯊꯦꯛꯈꯤꯕ ꯃꯈꯣꯏꯕꯨ ꯑꯩꯅ ꯄꯥꯔꯥ ꯑꯃ ꯇꯝꯕꯤꯒꯅꯤ
ꯇꯣꯡꯁꯥꯡꯅ ꯑꯗꯣ ꯑꯣꯖꯥ ꯃꯥꯏꯕꯤ ꯀꯦꯡꯕꯅ ꯑꯣꯖꯥ ꯃꯥꯏꯕꯤꯒꯤ ꯏꯆꯥꯕꯨ ꯃꯇꯧ ꯀꯔꯝꯅ ꯍꯥꯠꯈ꯭ꯔꯤꯕꯅꯣ ꯌꯥꯔꯗꯤ ꯑꯩꯈꯣꯏꯁꯨ ꯋꯥꯔꯤꯗꯣ ꯈꯪꯖꯕ ꯌꯥꯒꯗ꯭ꯔꯥ ꯅꯣꯏꯅꯣꯏꯕꯤꯅ ꯌꯥꯔꯕꯗꯤ ꯂꯤꯕꯤꯌꯨ ꯑꯣꯖꯥ ꯃꯥꯏꯕꯤ ꯇꯣꯡꯁꯥꯡ ꯅꯣꯏꯅꯣꯏꯕꯤ ꯉꯁꯤꯗꯤ ꯑꯩ ꯅꯈꯣꯏ ꯑꯅꯤꯗ ꯑꯩꯒꯤ ꯏꯆꯥꯒꯤ ꯋꯥꯔꯤ ꯑꯁꯦ ꯂꯤꯔꯒꯦ ꯇꯥꯔꯣ ꯉꯁꯤꯗꯒꯤ ꯆꯍꯤ ꯑꯃꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯌꯥꯝꯅ ꯄꯤꯛꯄ ꯂꯥꯏꯔꯕ ꯈꯨꯜ ꯑꯃꯅꯤ ꯀꯦꯡꯕꯒꯤ ꯃꯄꯥ ꯇꯣꯃꯥꯜ ꯊꯪꯅꯕ ꯈꯨꯜꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯂꯧ ꯌꯥꯝꯅ ꯆꯥꯕ ꯃꯤꯁꯛꯅꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜꯒꯤ ꯂꯧꯐꯝ ꯑꯌꯥꯝꯕ ꯃꯥꯒꯤꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡꯗ ꯃꯥꯒꯤ ꯂꯧꯐꯝ ꯀꯌꯥꯗꯣ ꯎꯍꯟꯕꯤꯗꯨꯅ ꯍꯤꯡꯅꯕ ꯄꯨꯟꯁꯤ ꯂꯝꯕꯤ ꯑꯃ ꯄꯤꯕꯤꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯈꯨꯟꯖꯥꯁꯤꯡꯅ ꯇꯥꯏꯕꯨꯡꯉꯣ ꯇꯣꯃꯥꯜꯕꯨ ꯌꯥꯝ ꯂꯨꯝꯅ ꯂꯧꯅꯔꯝꯃꯤ ꯈꯪꯍꯧꯗꯅ ꯑꯩꯈꯣꯏꯒꯤ ꯈꯨꯜꯗ ꯅꯨꯄꯤꯁꯤꯡꯒꯤ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯑꯣꯏꯖꯅꯕ ꯀꯩꯊꯦꯜ ꯃꯆꯥ ꯑꯃ ꯁꯥꯕꯤꯃꯤ ꯍꯥꯏꯗꯅ ꯇꯥꯏꯕꯨꯡꯉꯣ ꯇꯣꯃꯥꯜꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯕꯨ ꯌꯦꯡꯁꯤꯟꯅꯅꯕ ꯇꯥꯏꯕꯨꯡꯉꯣ ꯇꯣꯃꯥꯜꯒꯤ ꯃꯆꯥꯅꯨꯄꯥ ꯀꯦꯡꯕ ꯑꯩꯈꯣꯏ ꯈꯨꯜꯗ ꯃꯇꯝ ꯈꯔ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯀꯦꯡꯕ ꯌꯥꯝ ꯃꯊꯣꯡ ꯆꯥꯗꯕ ꯅꯨꯄꯤ ꯑꯉꯥꯡꯗ ꯆꯒꯠ ꯆꯒꯠ ꯇꯧꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ ꯅꯧꯖꯔꯤꯕꯤ ꯑꯩꯒꯤ ꯏꯆꯥ ꯊꯣꯏꯕꯤꯕꯨ ꯃꯤꯐꯠꯇ ꯀꯦꯡꯕ ꯃꯍꯥꯛꯅ ꯃꯤꯇꯥꯈꯤ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯒꯤ ꯏꯆꯥꯗ ꯃꯥꯅ ꯑꯗꯨꯃꯛ ꯑꯌꯦꯠꯄ ꯄꯤꯈꯤ ꯑꯁꯤ ꯍꯥꯏꯅ ꯉꯁꯤꯗꯒꯤ ꯆꯍꯤ ꯑꯃꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯋꯥꯔꯤ ꯂꯤꯔꯛꯂꯝꯃꯤ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩ ꯃꯤꯒꯤ ꯂꯥꯏꯊꯧ ꯑꯃ ꯆꯠꯂꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯏꯃꯥꯒꯤ ꯊꯣꯏꯕꯤ ꯍꯥꯏꯕ ꯃꯁꯤ ꯑꯉꯥꯡꯁꯤꯕꯨ ꯂꯩꯇꯕ ꯖꯥꯠꯂꯅꯦ ꯇꯥꯟꯖꯥꯗꯨꯗ ꯊꯣꯏꯕꯤ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯁꯥꯗꯨ ꯏꯀꯤ ꯀꯤꯅ ꯄꯥꯈꯠꯄꯒꯨꯝ ꯊꯣꯡꯒꯥꯜꯂꯣꯝꯗ ꯇꯨꯡ ꯍꯟꯅ ꯌꯦꯡꯗꯨꯅ ꯆꯪꯂꯛꯄꯗ ꯃꯃꯥ ꯂꯩꯔꯤꯕꯗꯨ ꯎꯍꯧꯗ꯭ꯔꯗꯨꯅ ꯃꯃꯥꯗ ꯗꯣꯝ ꯊꯣꯝꯖꯤꯜꯂꯤ ꯍꯥꯏ ꯏꯃꯥꯒꯤ ꯊꯣꯏꯕꯤ ꯀꯔꯤꯅꯣꯅꯦ ꯅꯪꯕꯣ ꯅꯃꯤꯠꯇꯣ ꯃꯃꯥꯡꯗ ꯌꯦꯡꯂꯒ ꯆꯠꯀꯦꯗꯤ ꯍꯥꯏꯗ꯭ꯔꯗꯅ ꯅꯇꯨꯡꯗ ꯌꯦꯡꯗꯅ ꯆꯠꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯀꯩꯁꯨꯝ ꯇꯧꯗꯦ ꯏꯃꯥ ꯍꯜꯂꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯏꯃꯥ ꯍꯜꯂꯛꯄꯗ ꯉꯥꯏꯔꯦ ꯑꯗꯨ ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕꯅꯣ ꯌꯥꯆꯪꯂꯛꯄꯁꯤꯗ ꯏꯟꯗꯣꯝꯆꯥ ꯃꯦꯝꯇꯣꯟ ꯍꯣꯏꯗ ꯂꯪꯆꯥꯛ ꯆꯥꯛꯂꯨꯕꯅꯦ ꯑꯩꯒꯤ ꯇꯌꯦꯡꯗꯣ ꯌꯥꯗ꯭ꯔꯦꯅ ꯑꯗꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯏꯄꯥ ꯄꯥꯈꯠꯄꯒꯨꯝ ꯇꯧꯔꯤꯕꯗꯨꯕꯣ ꯀꯩꯁꯨꯝ ꯇꯧꯗꯦꯗ ꯏꯃꯥ ꯐꯔꯦ ꯑꯗꯨꯗꯤ ꯂꯥꯏ ꯊꯣꯡꯕꯩꯒ ꯊꯥꯅꯕ ꯇꯧꯔꯣ ꯏꯃꯥꯁꯨ ꯆꯥꯛ ꯃꯩ ꯊꯥꯒꯠꯂꯨꯈꯤꯒꯦ ꯍꯣꯏ ꯏꯃꯥ ꯑꯁꯤ ꯍꯥꯏꯅ ꯃꯃꯥ ꯃꯆꯥꯗꯨ ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯈꯤ ꯊꯣꯏꯕꯤꯅ ꯆꯪꯈ꯭ꯔꯤꯕꯗꯨ ꯊꯣꯏꯕꯤꯒꯤ ꯇꯨꯡ ꯏꯟꯅꯔꯛꯄ ꯀꯦꯡꯕꯅ ꯃꯃꯤꯠ ꯀꯨꯞꯇ ꯊꯣꯡꯒꯥꯜ ꯑꯗꯨꯗꯒꯤ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯊꯣꯏꯕꯤ ꯆꯥꯛ ꯊꯣꯡꯅ ꯃꯃꯥꯗ ꯑꯁꯨꯝꯅ ꯋꯥ ꯍꯧꯗꯣꯔꯛꯂꯝꯃꯤ ꯏꯃꯥ ꯑꯋꯥꯡꯒꯤ ꯇꯥꯟꯅꯥꯎ ꯍꯣꯏꯗ ꯂꯩꯕ ꯊꯪꯅꯕ ꯈꯨꯜꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯇꯣꯃꯥꯜꯒꯤ ꯃꯆꯥꯅꯨꯄꯥ ꯀꯦꯡꯕ ꯍꯥꯏꯕꯗꯣ ꯃꯗꯨ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ ꯃꯥꯅ ꯏꯆꯥꯗ ꯀꯩꯗꯧꯔꯛꯏꯅꯣ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯛꯏꯔꯣ ꯍꯣꯏ ꯑꯗꯨꯕꯨ ꯀꯩꯗꯧꯒꯦ ꯄꯥꯈꯪꯅ ꯂꯩꯁꯥꯕꯤꯗ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯕꯁꯤꯗꯤ ꯍꯧꯅ ꯁꯥꯅꯤꯅꯦ ꯃꯥꯅ ꯈꯪꯗꯕꯒꯤꯅꯤ ꯆꯨꯝꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯕꯗ ꯅꯠꯇꯦ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯃ ꯇꯧꯏ ꯃꯊꯣꯡ ꯀꯌꯥ ꯆꯥꯗꯕ ꯃꯤ ꯃꯥꯜꯂꯤ ꯃꯗꯨꯒꯤ ꯅꯨꯄꯥꯗꯣ ꯃꯥꯅ ꯍꯥꯏꯔꯤꯕ ꯑꯩꯕꯨ ꯅꯝꯗꯅ ꯐꯥꯔꯒ ꯂꯧꯒꯅꯤꯅ ꯑꯩ ꯃꯥꯕꯨ ꯍꯩꯅꯗꯦ ꯌꯥꯝ ꯀꯤ ꯍꯦꯔꯥ ꯀꯩꯗꯧꯕꯒꯤ ꯀꯤꯗꯧꯔꯤꯅꯣ ꯄꯪꯍꯥꯏꯗ ꯍꯥꯏꯖꯔꯤꯕ ꯑꯣꯏꯔꯤ ꯅꯨꯄꯤꯕꯨ ꯍꯦꯛꯇ ꯄꯪꯐꯥ ꯐꯥꯕ ꯌꯥꯕ꯭ꯔꯣ ꯐꯖꯅ ꯑꯗꯨꯝ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯌꯥꯕ ꯉꯝꯂꯣꯏꯗꯅ ꯍꯥꯏꯀꯣ ꯍꯥꯏꯔꯕꯅꯤ ꯏꯃꯥ ꯑꯗꯨꯕꯨ ꯑꯅꯝ ꯌꯥꯝ ꯀꯟ ꯑꯁ ꯑꯩ ꯌꯥꯝ ꯍꯩꯅꯗꯦꯗ ꯏꯀꯥꯏꯕꯁꯨ ꯌꯥꯝ ꯈꯪꯗꯦ ꯀꯔꯤꯝ ꯈꯜꯂꯨꯅꯨꯁꯦ ꯈꯔ ꯂꯩꯔꯒ ꯇꯟꯗꯅ ꯃꯥꯏꯇꯣꯛꯆꯈꯤꯁꯅꯤ ꯍꯦꯟꯖꯤꯜꯂꯛꯂꯒꯅ ꯏꯃꯥꯅ ꯐꯖꯅ ꯋꯥꯔꯤ ꯁꯥꯒꯦ ꯑꯁꯤ ꯍꯥꯏꯅ ꯀꯦꯡꯕꯒꯤ ꯃꯔꯝꯆꯠ ꯈꯪꯗꯕ ꯀꯨꯟꯗꯥꯂꯩ ꯃꯥꯗꯤ ꯃꯆꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯗ ꯀꯔꯤꯁꯨ ꯐꯠꯇꯕ ꯋꯥꯈꯜ ꯈꯟꯖꯤꯟꯕ ꯇꯧꯔꯝꯗꯦ ꯄꯥꯈꯪꯅ ꯂꯩꯁꯥꯕꯤꯗ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯕꯕꯨ ꯍꯧꯅ ꯁꯥꯅꯤ ꯍꯥꯏꯅ ꯑꯗꯨꯃꯛ ꯈꯟꯗꯣꯛꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯣꯏꯕꯤ ꯁꯅꯥꯕꯨꯟ ꯑꯃ ꯄꯥꯏꯗꯨꯅ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯂꯝꯃꯤ ꯊꯣꯏꯕꯤ ꯀꯦꯡꯕꯅ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯈꯖꯤꯛ ꯍꯩꯅꯖꯗꯦ ꯊꯣꯏꯕꯤ ꯀꯦꯡꯕꯕꯨ ꯎꯁꯤꯟꯅꯗ ꯒꯝ ꯆꯠꯈꯤ ꯀꯦꯡꯕ ꯊꯣꯏꯕꯤꯕꯨ ꯆꯥꯗꯧꯈꯩ ꯌꯥꯝ ꯍꯩꯅꯗꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯀꯦꯡꯕ ꯃꯥꯒꯤ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕ ꯅꯥꯎꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯥꯎꯕ ꯅꯣꯏꯒꯤ ꯈꯨꯜꯁꯦ ꯂꯩꯁꯥꯕꯤ ꯃꯁꯛ ꯐꯖꯕꯤ ꯌꯥꯝ ꯂꯩꯅꯤꯀꯣ ꯐꯖꯕꯤ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇꯒꯤ ꯃꯁꯤꯒꯤ ꯄꯣꯝꯁꯥꯠꯅꯕꯤ ꯂꯩꯔꯥꯡꯁꯤꯃꯗꯤ ꯑꯩꯅ ꯈꯣꯏꯗꯥꯈ꯭ꯔꯦ ꯃꯁꯤꯃꯗꯤ ꯑꯩꯒꯤ ꯑꯣꯏꯗꯕ ꯌꯥꯗ꯭ꯔꯦ ꯅꯪꯅꯅꯦ ꯃꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥꯁꯦ ꯑꯩꯉꯣꯟꯗ ꯌꯥꯅꯕ ꯑꯃꯨꯛꯇ ꯁꯤꯜꯂꯨ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯍꯦꯛ ꯃꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯑꯩꯉꯣꯟꯗ ꯌꯥꯅꯕ ꯁꯤꯜꯂꯕ ꯅꯣꯏꯅ ꯎꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯧꯐꯝꯗꯣ ꯃꯗꯨ ꯄꯔꯤ ꯑꯃ ꯅꯉꯣꯟꯗ ꯂꯦꯝꯅ ꯄꯤꯊꯣꯛꯀꯦ ꯍꯣꯏ ꯏꯌꯥꯝꯕ ꯅꯅꯥꯎꯅ ꯁꯣꯏꯗꯅ ꯏꯌꯥꯝꯕꯗ ꯊꯣꯏꯕꯤꯅ ꯌꯥꯔꯛꯅꯕ ꯁꯤꯟꯖꯒꯦ ꯑꯗꯣ ꯌꯥꯔꯛꯇꯧꯗꯤ ꯌꯥꯝ ꯃꯥꯟꯗꯦꯗ ꯌꯥꯒꯦꯗꯤ ꯅꯥꯟꯅ ꯌꯥꯕ ꯌꯥꯔꯦ ꯏꯌꯥꯝꯕꯅ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯔꯛꯏꯁꯦ ꯀꯨꯏꯔꯛꯏ ꯑꯗꯨꯒꯤꯗꯤ ꯌꯥꯔꯛꯄ ꯌꯥꯔꯛꯇꯕ ꯊꯣꯏꯅ ꯗꯔꯀꯥꯔ ꯇꯥꯗꯦꯗ ꯀꯦꯡꯕ ꯑꯩꯅ ꯄꯥꯝꯈꯤꯕ ꯈꯣꯏꯗꯥꯖꯈꯤꯕ ꯄꯣꯠꯁꯛ ꯑꯃꯠꯇ
ngasi phauba phangdana tokchri aduna aina paumkraba aina khoidakraba thoibidi aigi soidana oigani asi haina kengba thoibigi matung inaki somda thoibi ising soklaga mamai leithorakpada kengbado yam hautana noktuna magi matungda leplaga leirami thoibi khang khang ima kai adukina khangidu kaigino sakhenbi thoibi khumde kengbabu thaiduna satke tawi adubu kengba yam usitana thoibi gi mamangda thattuna aina haibu wado nang kai khalike aina haibdu yaradi nang laibok pabi gaido oidunida aise asamba mi natini senjau paiba tomagi naitom boksaba asanu pani nang su khanglamida aigi pabadu kanano haib noigi khumda leiriba lopham singse ayambana ekoi pabagi ngaktan ekoi pabagi maral sokta mi kanasu yawram aise noigi khulsi phauba leiba ngam misakni muna wakhal tawso ai gumba senjau paiba mada lei bhaibase nangi naraibu phabani aduna aina haibu wadu ya aigi nakta ngai thambike hey somna haiba wado yaba ngamjaroi mamang dasu aidi yaba ngamloi haidana adumak haidra lakpani somna sel paiba imungi masa oirabasu ai somu pamsade aduga asumna aina satpa mafam khuding somna ko inabase ai kaya haina zade madung manaudi aigi lambida ayetpa pibirakano nangna dum nairaga ai nekta nangina dum inaba lepkadaba nateni keng baina paumkhra posak amabu aina tarai nekta thadokadaba nate kanadese nangi sanagi lik phajabam sabike aigi thamoigi ikhau languse nang nungta konbi likta nate nang sawaiba sanapumba aina loina sagi aina haibase nang yar ai nangbu yam pami asi haina thoibigi manaka duda nakna sangsili thoibi kengbabu hen hainadraduna satkige tawi adubu kengba mana thoibigi makhut khudangdu tap phaduna ngaiko sakhiba yaroi aina haibu wado nangni yari haina nasina haiji phau nang mafam sidagi sakhiba yaroi kaino agi khudang sitado nangise aibu nupini haiduna usichiro ha kengba thoibigi makhut adu hena chena paisinduna asidi nang aina haibu yadrabadi mafam asidagi chatpu sungya yaroi adumna nangna nangpu sapu tawraga nangna haibu wado aini yani khanbra aina phasana hairingai agi khudangse thado maduna nangi pham oigani maduna trabadi kengba yam usitana noktuna maduna trabli kari kaigino nangna sukyamna saurisiba fajakrabi maithongdo sawu paksadi se aina haibdu yaro asi haina thoibigi mamaiduda pairaklammi thoibi kengbagi usitta matawaduda kengbagi mamaiduda kupakna thaduna khamra nang nekta aibu tap tap paibiyabra tupini karisu tawba ngamloi haiduna nangna tawning kusiekta tawba yabra asana haibada ikaiba khangdab mina pamde nungshidi ngamloi haina hanjin haira phauba ikai khangdana nangi saukhatabagi na taw oliba nangbu kayama thong sami oidoi asidi ngasi oi kari gumba matung manaw nangna aingonda ayetba piduna nangi luzadaba na tawsi ulatlabadi ai nangbu lekai takani asi haina thoibi satki kengba mamit I kana karisu leitabi pet lawbi nupi masa nangnasu kengbai maida khupakna tharba na punsi do nungai ni nang ta leijau haibibani yadrabani na lekhok pat thatlaga khokpak asina suru nei khairaga mangan batare da asikhanna mabuk phattaba kengba thoibi na mabu khupakna tharambagi singdun leirammi numit asigi numidangni thoibi magi kada tumin tumduna lei thoibi ya nangbu kaidorage ngasaidagi ungda leiribudubo nate nangbu nasaga ngamdrabro asi haina masagi manakta phamthaduna masagi makok aduna thabiduna kaidoragi isabu ma ngasaido asi haina thoibi mamagi maphamda ngasai ising sokpa chatpada thokiba thongdok pumba lirammi adu usitaba kaya da mathong sajum masana yemne ma matung manaw ai hilambi daga amuk khana yelatlabadi khupakna thabda natte pinatna ikai khangda mamaiduda kangadabani hai adamna tawba haunadi imagi thoibi ima wa haike moide sel paiba tawki da ngamba masani makhoi gai khoiga nuknaba khak haunadi maga khak onsinara singnaba su thamlu adugi saru nangna sana khangna mangondagi lapthokna lei karigumba maga thengnarabasu yumda hek tanjila chinda pawda naru aishu yai khai maga onsinada tam honai mahauba khuding thai duna chatpani aduba hekta aigi tungda huyangawba dawna inare as ima
ꯑꯩ ꯃꯥꯕꯨ ꯌꯥꯝ ꯍꯩꯅꯗꯦ ꯃꯥꯒꯤ ꯃꯁꯥꯗ ꯏꯀꯥꯏꯕ ꯍꯥꯏꯕꯗꯨ ꯂꯩꯇꯦ ꯃꯗꯨꯒꯤ ꯅꯨꯄꯥ ꯃꯆꯥꯗꯣ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯤ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯟꯖꯥꯁꯤꯡꯁꯦ ꯃꯈꯣꯏ ꯃꯄꯥꯒꯤ ꯃꯔꯜ ꯁꯣꯛꯇꯕ ꯌꯥꯎꯗꯦꯗꯅ ꯈꯨꯜꯁꯤ ꯂꯥꯛꯂꯒ ꯃꯥꯅ ꯇꯧꯅꯤꯡ ꯀꯨꯁꯤ ꯇꯧꯗ ꯂꯩꯔꯦ ꯈꯪꯗ꯭ꯔꯦꯗ ꯉꯥꯎꯁꯤꯟꯅꯕ ꯃꯃꯥ ꯃꯄꯥꯅ ꯋꯥꯔꯛꯇꯕ ꯃꯈꯣꯏꯒꯨꯝꯕ ꯀꯌꯥ ꯂꯩꯕꯁꯤꯅ ꯏꯆꯥ ꯅꯤꯡꯉꯣꯜ ꯄꯣꯛꯂꯨꯕꯤ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯈꯣꯏꯗꯤ ꯑꯣꯟꯊꯣꯛꯅ ꯃꯤꯠ ꯄꯥꯏꯔꯦ ꯑꯗꯨꯕꯨꯅꯦ ꯃꯥꯅ ꯏꯆꯥꯗ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯑꯩꯅ ꯂꯩꯀꯥꯏ ꯇꯥꯛꯀꯅꯤ ꯑꯁꯨꯝꯅ ꯃꯇꯝꯒꯤ ꯈꯣꯡꯆꯠꯇꯤ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯈꯤ ꯃꯕꯨꯛ ꯐꯠꯇꯕ ꯀꯦꯡꯕ ꯃꯥꯗꯤ ꯃꯥꯅ ꯍꯥꯏꯕ ꯋꯥꯗ ꯊꯣꯏꯕꯤꯅ ꯌꯥꯗꯦ ꯍꯥꯏꯅ ꯊꯣꯏꯕꯤꯕꯨ ꯅꯝꯗꯅ ꯅꯣꯡꯃꯇꯪ ꯑꯣꯏꯔꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯒꯅꯤ ꯁꯤꯡꯗꯨꯅ ꯂꯩꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯣꯏꯕꯤ ꯑꯗꯨ ꯃꯈꯨꯠꯇ ꯆꯦꯡ ꯍꯥꯞꯄ ꯈꯥꯎ ꯑꯃ ꯄꯥꯏꯗꯨꯅ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯂꯝꯃꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯄꯒ ꯂꯝꯕꯤꯗꯨꯁꯨ ꯃꯤ ꯏꯇꯥꯛ ꯇꯥꯛꯏ ꯊꯣꯏꯕꯤ ꯆꯦꯟꯆꯠ ꯆꯠꯇꯨꯅ ꯂꯝꯕꯤꯗꯨꯗ ꯂꯥꯛꯂꯤꯉꯩ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗ ꯀꯦꯡꯕ ꯃꯥꯅ ꯊꯣꯏꯕꯤꯒꯤ ꯂꯝꯕꯤ ꯊꯠꯂꯛꯂꯝꯃꯤ ꯊꯣꯏꯕꯤ ꯀꯦꯡꯕ ꯎꯕꯗ ꯊꯩꯗꯨꯅ ꯆꯠꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯀꯦꯡꯕꯅ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯐꯥꯗꯨꯅ ꯉꯁꯤꯗꯤ ꯅꯪ ꯀꯗꯥꯏꯗ ꯆꯦꯟꯒꯅꯤ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯅꯪꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯉꯁꯤꯗꯤ ꯅꯪ ꯑꯩꯅ ꯅꯝꯗꯅ ꯑꯩꯒꯤ ꯑꯣꯏꯕ ꯇꯥꯔꯦꯗꯅ ꯍꯦ ꯁꯥ ꯑꯩꯒꯤ ꯈꯨꯠꯁꯤ ꯊꯥꯗꯣꯛ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯌꯦꯠꯄ ꯄꯤꯔꯤꯕꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯀꯥꯏ ꯇꯥꯟꯅꯕ ꯂꯥꯎꯔꯕꯗꯤ ꯅꯪꯅ ꯇꯩ ꯆꯥꯔꯣꯏ ꯅꯪꯅ ꯄꯥꯏꯔꯤꯕ ꯑꯩꯒꯤ ꯈꯨꯠꯇꯥꯡꯁꯤ ꯊꯥꯗꯣꯛ ꯑꯩꯅ ꯅꯪꯒꯤ ꯈꯨꯗꯥꯡ ꯊꯥꯗꯣꯛꯄ ꯍꯥꯏꯗꯨꯗꯤ ꯑꯣꯏꯗ꯭ꯔꯕ ꯋꯥꯅꯤ ꯃꯕꯨꯛ ꯂꯥꯝꯂꯕ ꯅꯨꯡꯁꯥ ꯑꯩꯒꯤ ꯈꯨꯠꯇ ꯇꯥꯔꯕꯤ ꯁꯖꯤ ꯑꯃꯃꯝ ꯅꯪꯕꯨ ꯑꯩꯅ ꯀꯔꯝꯅ ꯇꯔꯥꯏꯅ ꯊꯥꯗꯣꯛꯀꯅꯤ ꯀꯔꯤꯁꯨ ꯂꯩꯇꯕꯤ ꯄꯦꯠ ꯂꯥꯎꯕꯤ ꯅꯨꯄꯤ ꯃꯆꯥ ꯅꯪꯅ ꯑꯩꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤꯕꯒꯤ ꯂꯃꯟ ꯈꯨꯝꯒꯅꯤ ꯑꯁꯤ ꯍꯥꯏꯅ ꯊꯣꯏꯕꯤꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯂꯝꯃꯤ ꯍꯦ ꯁꯥ ꯑꯩꯕꯨ ꯊꯥꯗꯣꯛ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯑꯩꯕꯨ ꯑꯝꯇ ꯈꯟꯕꯤꯌꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯍꯩ ꯂꯥꯎꯒꯅꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯒꯤ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ ꯑꯁꯨꯝꯅ ꯀꯦꯡꯕꯅ ꯊꯣꯏꯕꯤꯕꯨ ꯃꯆꯤꯟ ꯃꯦꯟꯗꯨꯅ ꯐꯥꯗꯨꯅ ꯄꯨꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩ ꯃꯆꯥꯅꯨꯄꯤꯅ ꯃꯝꯁꯤꯜꯂꯛꯂ ꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯇꯕꯗꯨꯗ ꯃꯤ ꯄꯥꯏꯖꯔꯝꯃꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯇꯦꯅꯦ ꯏꯁꯥꯁꯤꯁꯨ ꯉꯝꯗꯕꯅ ꯂꯣꯏꯔꯦ ꯇꯧꯔꯤꯁꯦ ꯑꯩꯕꯨ ꯑꯁ꯭ꯋꯥꯏ ꯐꯥꯎꯗ ꯊꯣꯛꯂꯒ ꯌꯦꯡꯂꯨꯁꯤꯔꯥ ꯑꯁꯤ ꯍꯥꯏꯅ ꯉꯝꯗ ꯊꯣꯡꯒꯥꯜ ꯊꯣꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯤ ꯑꯗꯨꯕꯨ ꯊꯦꯡꯖꯤꯜꯂꯛꯂꯕ ꯐꯥꯎꯕ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯗꯤ ꯍꯟꯖꯤꯜꯂꯛꯂꯝꯗꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯊꯣꯏꯕꯤꯗꯨ ꯆꯤꯡꯌꯥꯒꯤ ꯑꯁꯣꯡꯕ ꯃꯔꯛꯇ ꯃꯤꯁꯤ ꯆꯥꯗꯅ ꯃꯁꯥ ꯇꯪꯈꯥꯏ ꯑꯃ ꯃꯩꯅ ꯆꯥꯛꯇꯨꯅ ꯁꯤꯔꯒ ꯇꯥꯔꯝꯂꯦ ꯍꯥꯏꯅ ꯋꯥ ꯂꯥꯎꯅꯔꯛꯂꯝꯃꯤ ꯃꯆꯥꯅꯨꯄꯤꯒꯤ ꯄꯥꯎ ꯑꯁꯤ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯁꯨ ꯇꯥꯔꯤ ꯃꯍꯥꯛ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯃꯁꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯜꯂꯛꯇꯨꯅ ꯃꯁꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯃꯊꯥꯗ ꯀꯣꯟꯗꯨꯅ ꯀꯞꯆꯔꯤ ꯈꯨꯟꯖꯥꯁꯤꯡꯁꯨ ꯏꯀꯣꯏ ꯀꯣꯏꯅ ꯇꯧꯔꯤ ꯃꯇꯧꯁꯤꯡ ꯑꯗꯨ ꯌꯦꯡꯂꯤ ꯂꯥꯏꯕꯛ ꯊꯤꯕꯤ ꯊꯣꯏꯕꯤ ꯃꯤꯐꯨꯠꯇ ꯀꯦꯡꯕ ꯃꯥꯅ ꯁꯔꯥꯛ ꯇꯝꯕꯤꯗꯨꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯂꯝꯕꯅꯤ ꯍꯥꯏꯕꯗꯤ ꯀꯅꯥꯅꯁꯨ ꯈꯪꯂꯝꯗꯦ ꯑꯗꯨꯕꯨ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩ ꯃꯥꯗꯤ ꯈꯪꯏ ꯀꯦꯡꯕ ꯅꯠꯇꯅ ꯀꯅꯥꯅꯁꯨ ꯑꯣꯏꯔꯣꯏ ꯍꯥꯏꯕ ꯃꯤꯌꯥꯝ ꯃꯔꯛꯇꯨꯗ ꯀꯦꯡꯕ ꯃꯥꯁꯨ ꯀꯔꯤꯁꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯅꯥꯎꯕꯒ ꯂꯣꯏꯅꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯌꯦꯡꯕ ꯌꯥꯎꯔꯤ ꯀꯨꯟꯗꯥꯂꯩ ꯀꯦꯡꯕꯕꯨ ꯎꯕꯗ ꯁꯥꯎꯅ ꯀꯦꯡꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯦ ꯃꯤꯐꯠꯇ ꯅꯪꯅ ꯅꯠꯇ꯭ꯔꯥ ꯑꯩꯒꯤ ꯏꯆꯥꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯇꯣꯛꯄꯤꯔꯤꯕꯁꯦ ꯅꯪꯅ ꯅꯠꯇ꯭ꯔꯥ ꯅꯪꯅ ꯅꯠꯇ꯭ꯔꯣ ꯀꯦꯡꯕ ꯀꯔꯤꯝ ꯂꯥꯟꯖꯗꯕ ꯈꯪꯖꯗꯕ ꯁꯥꯗꯨꯅ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯇꯥꯏꯅꯕꯤꯔꯤꯁꯤꯕꯨ ꯅꯠꯇꯦ ꯑꯩꯅ ꯀꯔꯤ ꯑꯔꯥꯟꯕ ꯇꯧꯈ꯭ꯔꯒꯦ ꯅꯨꯄꯤ ꯑꯃꯅ ꯍꯩ ꯀꯨꯟꯗꯥꯂꯩ ꯀꯩꯅꯣꯅꯦ ꯅꯪꯅ ꯃꯤꯒꯤ ꯃꯆꯥꯗꯨ ꯇꯥꯏꯅꯔꯤꯕꯗꯨꯕꯣ ꯃꯍꯥꯛꯅꯅꯦ ꯑꯩꯒꯤ ꯏꯆꯥ ꯍꯥꯠꯂꯤꯕꯁꯦ ꯃꯍꯥꯛꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯍꯥꯠꯄꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯍꯟꯖꯤꯟ ꯃꯥꯅ ꯑꯌꯦꯠꯄ ꯄꯤꯗꯨꯅ ꯃꯥꯒꯤ ꯑꯣꯏꯅꯕ ꯍꯥꯏꯕꯗ ꯑꯩꯒꯤ ꯏꯆꯥꯅ ꯃꯥꯅ ꯍꯥꯏꯕ ꯋꯥꯗ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯍꯥꯠꯄꯅꯤ ꯃꯤꯍꯥꯠꯄꯅꯤ ꯃꯍꯥꯛ ꯑꯁꯦ ꯀꯩꯅꯣꯗꯤ ꯏꯅꯦꯅ ꯍꯥꯏꯕꯤꯔꯤ ꯃꯌꯥꯝꯗꯨꯕꯨ ꯀꯩ ꯍꯣꯏ ꯑꯩꯅ ꯊꯣꯏꯕꯤꯕꯨ ꯅꯨꯡꯁꯤꯕꯒꯤ ꯑꯩꯅ ꯃꯥꯒꯤ ꯃꯐꯝꯗ ꯀꯌꯥꯔꯛ ꯑꯌꯦꯠꯄ ꯄꯤꯈꯤ ꯑꯗꯨꯕꯨ ꯑꯩꯅ ꯃꯐꯝꯗ ꯑꯁꯤꯒꯨꯝꯕ ꯁꯥꯒꯤ ꯂꯤꯆꯠ ꯑꯁꯤ ꯆꯠꯈꯤꯕꯗꯤ ꯂꯩꯇꯦ ꯏꯔꯥꯟ ꯁꯨꯛꯂꯩ ꯂꯩꯇꯕ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯏꯔꯥꯜ ꯍꯦꯛꯇ ꯄꯤꯁꯤꯟꯕꯤꯕꯗꯤ ꯑꯩ ꯀꯌꯥ ꯌꯥꯖꯗꯦ ꯑꯩꯅ ꯏꯅꯦꯒꯤ ꯏꯆꯥꯁꯦ ꯍꯥꯠꯄꯅꯤ ꯍꯥꯏꯔꯕꯗꯤ ꯃꯗꯨꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯄꯤꯌꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯑꯩꯉꯣꯟꯗ ꯏꯔꯥꯜ ꯍꯦꯛꯇ ꯁꯤꯕꯁꯤꯗꯤ ꯑꯩ ꯀꯌꯥ ꯅꯨꯡꯉꯥꯏꯖꯗꯦ ꯑꯩ ꯀꯨꯟꯗꯥꯂꯩ ꯃꯤꯒꯤ ꯃꯆꯥꯗ ꯑꯗꯨꯝꯅ ꯌꯨꯝꯐꯝ ꯌꯥꯎꯗ ꯃꯔꯥꯜ ꯄꯤꯁꯤꯟꯒꯅꯨ ꯅꯪꯅ ꯅꯃꯤꯠꯃꯛꯅ ꯎꯍꯨꯕꯁꯨ ꯅꯠꯇꯅ ꯑꯁꯨꯛ ꯐꯈ꯭ꯔꯕ ꯈꯨꯜ ꯑꯁꯤꯒꯤ ꯌꯥꯏꯐꯅꯕꯗ ꯁꯤꯟꯕꯤꯔꯤꯕ ꯇꯥꯏꯕꯨꯡꯉꯣ ꯇꯣꯃꯥꯜꯒꯤ ꯃꯆꯥꯅ ꯑꯁꯨꯝꯅ ꯈꯛ ꯇꯧꯔꯣꯏꯀꯣ ꯑꯗꯨꯅꯤ ꯀꯅꯥꯅ ꯍꯥꯠꯂꯝꯂꯤꯕꯅꯣꯁꯨ ꯈꯪꯗꯅ ꯃꯤꯒꯤ ꯃꯆꯥꯁꯤ ꯍꯦꯛꯇ ꯅꯆꯥꯅꯨꯄꯤ ꯍꯥꯠꯄꯒꯤ ꯃꯔꯥꯜ ꯄꯤꯁꯤꯟꯒꯅꯨꯀꯣ ꯁꯤꯒꯤ ꯃꯑꯣꯡꯁꯤꯗꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯈꯨꯜ ꯑꯁꯤ ꯑꯩꯒꯤ ꯄꯣꯛꯅꯐꯝ ꯈꯨꯜꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯑꯩꯒꯤ ꯄꯥꯕꯅ ꯈꯨꯜ ꯑꯁꯤꯒꯤ ꯌꯥꯏꯐꯅꯕ ꯈꯨꯟꯖꯥꯁꯤꯡꯒꯤ ꯀꯥꯟꯅꯅꯕ ꯊꯕꯛ ꯊꯧꯔꯥꯡ ꯀꯌꯥ ꯄꯥꯏꯈꯠꯄꯒꯤ ꯑꯩꯁꯨ ꯈꯨꯜ ꯑꯁꯤ ꯂꯩꯗꯨꯅ ꯈꯨꯜ ꯑꯁꯤꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯀꯌꯥ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯖꯕꯅꯤ ꯃꯁꯤꯗ ꯏꯁꯝ ꯁꯝ ꯂꯩꯖꯔꯤꯕ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯅꯨꯄꯤ ꯍꯥꯠꯄꯒꯤ ꯏꯔꯥꯜ ꯍꯦꯛꯇ ꯄꯤꯁꯤꯟꯕꯁꯤꯗꯤ ꯑꯩꯕꯨ ꯃꯌꯥꯝ ꯃꯥꯡꯗ ꯍꯦꯛꯇ ꯁꯪꯍꯠ ꯍꯥꯠꯄꯅꯤ ꯑꯗꯨꯅ ꯑꯩ
ꯈꯨꯜ ꯑꯁꯤꯒ ꯑꯩꯒꯤ ꯄꯥꯕꯒ ꯂꯩꯅꯔꯤꯕ ꯃꯔꯤꯁꯦ ꯊꯥꯗꯠꯆꯔꯒꯦ ꯅꯣꯏꯒꯤ ꯈꯨꯜꯁꯦ ꯌꯥꯝ ꯆꯥꯎꯈꯠꯇꯕ ꯈꯨꯜꯅꯤ ꯑꯗꯨꯅ ꯈꯨꯜ ꯑꯁꯤꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯂꯦꯞꯆꯔꯒꯦ ꯈꯨꯟꯖꯥꯁꯤꯡꯅ ꯎꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯧꯁꯤꯡꯗꯨꯁꯨ ꯁꯠꯆꯔꯒꯦ ꯈꯨꯜ ꯑꯁꯤꯒ ꯃꯔꯤ ꯑꯃꯇ ꯊꯝꯕ ꯄꯥꯝꯗ꯭ꯔꯦ ꯍꯥꯏ ꯏꯕꯨꯡꯉꯣ ꯅꯪ ꯑꯃꯨꯛꯇ ꯁꯥꯎꯈꯤꯅꯨ ꯃꯥꯁꯨ ꯃꯆꯥ ꯀꯥꯏꯅꯕꯁꯤꯗ ꯋꯥꯈꯜꯁꯦ ꯈꯟꯊꯕ ꯉꯝꯗ ꯅꯪꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯗ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯗꯅ ꯇꯥꯟꯅꯖꯕꯗꯨꯗ ꯅꯪꯅ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯇꯧꯖꯔꯤꯅꯤ ꯅꯪ ꯑꯃꯨꯛꯇ ꯁꯥꯎꯈꯤꯅꯨ ꯏꯕꯨꯡꯉꯣ ꯅꯪ ꯁꯥꯎꯅꯨ ꯈꯨꯜꯁꯦ ꯇꯥꯏꯕꯨꯡꯉꯣ ꯇꯣꯃꯥꯜꯒꯤ ꯃꯇꯦꯡꯅ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯅ ꯂꯩꯖꯔꯤꯕꯅꯤ ꯈꯨꯟꯖꯥꯁꯤꯡꯗꯒꯤ ꯂꯧ ꯁꯠꯀꯅꯤ ꯍꯥꯏꯕꯗꯨꯗꯗꯤ ꯅꯪ ꯍꯥꯏꯕꯤꯒꯅꯨ ꯈꯨꯟꯖꯥꯁꯤꯡꯗꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯀꯦꯡꯕ ꯃꯥꯅꯅꯤ ꯍꯥꯏꯕꯗꯤ ꯈꯪꯖꯕ ꯅꯠꯇꯦ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗꯗꯤ ꯀꯦꯡꯕꯒꯤ ꯃꯄꯥ ꯃꯆꯥꯁꯤ ꯌꯥꯝꯅ ꯐꯕ ꯈꯨꯟꯖꯥꯁꯤꯡꯒꯤꯗꯃꯛꯇ ꯂꯥꯏꯅ ꯊꯥꯕꯤꯔꯛꯄ ꯃꯤꯁꯛꯅꯤ ꯍꯥꯏꯅ ꯈꯟꯖꯔꯤꯕꯅꯤ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯅ ꯈꯨꯟꯖꯥꯁꯤꯡꯗ ꯀꯦꯡꯕꯅ ꯃꯥꯒꯤ ꯃꯆꯥꯕꯨ ꯍꯥꯠꯄꯅꯤ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯕꯁꯨ ꯀꯅꯥꯝꯇꯅ ꯃꯥꯒꯤ ꯋꯥ ꯇꯥꯕꯤꯔꯝꯗꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯃꯉꯣꯟꯗ ꯑꯣꯟꯁꯤꯟꯕꯤꯗꯨꯅ ꯈꯨꯜ ꯑꯁꯤꯒꯤ ꯌꯥꯏꯐꯅꯕ ꯍꯣꯠꯅꯖꯔꯤꯕ ꯃꯤꯁꯛꯇ ꯃꯔꯥꯜ ꯄꯤꯁꯤꯜꯂꯤ ꯍꯥꯏꯗꯅ ꯍꯥꯏꯕꯤꯔꯝꯃꯤ ꯀꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯁꯥꯗꯨꯅ ꯀꯨꯟꯗꯥꯂꯩꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯏꯅꯦꯗ ꯐꯥꯎꯔꯝꯒꯗꯧ ꯃꯩꯆꯥꯛꯇꯣ ꯅꯆꯥꯁꯨ ꯈꯪꯖꯩ ꯑꯩꯁꯨ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯏꯆꯜꯗꯣ ꯑꯩꯅꯁꯨ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯀꯌꯥ ꯄꯤꯈꯤꯗꯕꯅꯤ ꯑꯁꯤ ꯍꯥꯏꯅ ꯀꯦꯡꯕ ꯀꯅꯥ ꯇꯥꯗꯅꯕ ꯀꯨꯟꯗꯥꯂꯩ ꯈꯛ ꯇꯥꯅ ꯃꯑꯣꯡꯗ ꯅꯥꯁꯣꯟ ꯄꯤꯛꯅ ꯃꯥꯅ ꯌꯥꯗꯕꯗꯨꯗ ꯑꯩꯁꯨ ꯑꯩꯒꯤ ꯅꯤꯡꯕꯗꯣ ꯅꯝꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕꯅꯤ ꯏꯅꯦꯒꯤ ꯅꯆꯥꯗꯣ ꯃꯁꯛ ꯐꯖꯕꯗ ꯅꯠꯇꯅ ꯁꯕꯥꯟꯁꯨ ꯌꯥꯝ ꯐꯖꯩ ꯀꯨꯟꯗꯥꯂꯩ ꯀꯦꯡꯕꯒꯤ ꯋꯥꯗꯨꯗ ꯃꯃꯤꯠ ꯏ ꯀꯥꯅ ꯀꯦꯡꯕꯗ ꯌꯦꯡꯗꯨꯅ ꯃꯊꯃꯣꯏꯗ ꯀꯦꯡꯕꯕꯨ ꯁꯤꯡꯈꯤ ꯉꯁꯥꯏꯒꯤ ꯋꯥꯔꯤ ꯂꯤꯔꯝꯕꯤ ꯀꯨꯟꯗꯥꯂꯩꯗꯨ ꯐꯤꯖꯤꯗꯨꯅ ꯁꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡ ꯑꯗꯨ ꯇꯩꯊꯣꯛ ꯇꯩꯊꯣꯛꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯤ ꯏꯁꯥ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯅ ꯉꯥꯎꯔꯕꯤ ꯑꯩꯅ ꯏꯁꯥ ꯍꯥꯠꯄ ꯃꯤꯍꯠꯄ ꯃꯥꯕꯨ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯀꯌꯥꯔꯛ ꯍꯥꯏꯖꯈꯤ ꯑꯗꯨꯕꯨ ꯀꯅꯥꯅꯁꯨ ꯑꯩꯒꯤ ꯋꯥꯀꯠ ꯇꯥꯕꯤꯈꯤꯗꯦ ꯑꯩꯅ ꯀꯦꯡꯕꯒꯤ ꯃꯌꯨꯝ ꯆꯠꯇꯨꯅ ꯀꯦꯡꯕꯒꯤ ꯃꯃꯥ ꯃꯄꯥꯗ ꯃꯆꯥꯅꯨꯄꯥꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯍꯥꯠꯄꯅꯤ ꯃꯤꯍꯥꯠꯄ ꯃꯆꯥꯕꯨ ꯋꯥꯔꯛꯄꯤꯌꯨ ꯑꯩꯒꯤ ꯏꯆꯥꯗ ꯊꯣꯛꯂꯤꯕ ꯑꯁꯤꯒꯨꯝꯅ ꯀꯅꯥ ꯑꯃꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯅꯕ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯃꯤꯍꯥꯠꯄꯗꯣ ꯋꯥꯔꯛꯎ ꯍꯥꯏꯗꯅ ꯍꯥꯏꯖꯔꯨꯕꯗ ꯃꯈꯣꯏꯅ ꯑꯩꯕꯨ ꯊꯤꯅ ꯉꯥꯡꯗꯨꯅ ꯇꯥꯜꯂꯛꯈꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤ ꯑꯣꯛꯇꯕꯤ ꯑꯃꯒꯨꯝꯅ ꯉꯥꯡꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯀꯟꯈꯠꯂꯛꯈꯤ ꯃꯗꯨꯗꯒꯤ ꯑꯩꯍꯥꯛꯅ ꯀꯦꯡꯕꯕꯨ ꯍꯥꯠꯇꯨꯅ ꯏꯆꯥꯅꯨꯄꯤꯒꯤ ꯂꯃꯟ ꯈꯨꯝꯂꯒꯦ ꯍꯥꯏꯅ ꯁꯤꯡꯈꯤꯕꯅꯤ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯒꯤ ꯋꯥꯔꯤ ꯇꯥꯔꯕꯗ ꯕꯨꯠ ꯇꯣꯡꯁꯥꯡꯒ ꯕꯨꯠ ꯅꯣꯏꯅꯣꯏꯕꯤꯒꯗꯤ ꯍꯤꯍꯤ ꯀꯞꯂꯤ ꯕꯨꯠ ꯅꯣꯏꯅꯣꯏꯕꯤꯅ ꯌꯥꯝ ꯐꯠꯇꯕ ꯖꯥꯠꯅꯤꯅ ꯃꯥꯒꯤ ꯀꯦꯡꯕ ꯍꯥꯏꯗꯨꯗꯤ ꯉꯔꯥꯡ ꯇꯝꯅꯕ ꯆꯠꯄꯗ ꯀꯣꯛ ꯍꯥꯠꯇꯣꯛꯑꯃꯁꯨ ꯐꯗꯧꯅꯤ ꯃꯗꯨꯒꯤ ꯃꯤꯅꯨꯡꯈꯥꯡ ꯃꯤꯐꯠꯇꯗꯣ ꯕꯨꯠ ꯇꯣꯡꯁꯥꯡꯗꯤ ꯋꯥꯒ ꯉꯥꯡꯗꯦ ꯍꯤꯍꯤ ꯀꯞꯂꯤ ꯑꯩꯗꯤꯅꯦ ꯏꯁꯦ ꯈꯔ ꯅꯧꯒꯜꯂꯤ ꯁꯤꯒꯨꯝꯕ ꯋꯥꯔꯤꯁꯦ ꯇꯥꯕ ꯌꯥꯗꯦꯕ ꯍꯦꯛꯇ ꯀꯞꯅꯤꯡꯉꯦꯕ ꯃꯗꯨꯒꯤ ꯀꯦꯡꯕ ꯍꯥꯏꯕ ꯅꯨꯄꯥꯗꯣ ꯃꯥ ꯅꯨꯡꯉꯥꯏꯒꯦ ꯃꯊꯪ ꯇꯝꯅꯕ ꯆꯠꯄꯗꯗꯤ ꯑꯩꯅ ꯃꯥ ꯃꯈꯠꯁꯥꯏꯗꯨꯗ ꯈꯨꯄꯥꯛꯁꯤꯅ ꯍꯥꯏꯖꯤꯟꯗꯅ ꯊꯥꯡ ꯌꯦꯡ ꯃꯤꯐꯠꯇꯗꯣ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯧꯈ꯭ꯔꯦ ꯀꯦꯡꯕꯒꯤ ꯏꯃꯨꯡꯗꯤ ꯕꯨꯠꯁꯤꯡ ꯑꯗꯨꯅ ꯂꯥꯛꯇꯨꯅ ꯑꯃꯨꯛ ꯍꯟꯅ ꯑꯀꯤꯈꯪ ꯄꯤꯗꯨꯅ ꯇꯝꯅꯔꯛꯇꯕꯗꯒꯤ ꯋꯥꯈꯜꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯝꯃꯤ ꯑꯗꯨꯕꯨ ꯁꯣꯝꯗꯗꯤ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩ ꯃꯥꯒꯤ ꯍꯩꯖꯕ ꯃꯍꯩ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯀꯦꯡꯕ ꯍꯣꯏꯒꯤ ꯏꯪꯈꯣꯜ ꯑꯀꯣꯏꯕꯗ ꯁꯛꯎꯗꯕ ꯂꯩꯔꯣꯜ ꯀꯌꯥꯅ ꯈꯥꯔꯤ ꯄꯜ ꯑꯗꯨ ꯂꯣꯏꯅ ꯃꯇꯤꯛ ꯃꯌꯥꯏ ꯆꯝꯍꯜꯂꯝꯃꯤ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯔꯕꯗ ꯕꯨꯠ ꯇꯣꯡꯁꯥꯡ ꯑꯃꯗꯤ ꯕꯨꯠ ꯅꯣꯏꯅꯣꯏꯕꯤ ꯑꯅꯤꯗꯨ ꯀꯦꯡꯕꯒꯤ ꯃꯌꯨꯝꯗ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯑꯃꯨꯛ ꯇꯝꯅꯕ ꯂꯥꯛꯂꯝꯃꯤ ꯕꯨꯠ ꯑꯅꯤꯗꯨ ꯃꯈꯨꯠꯀ ꯀꯣꯟꯅꯗꯨꯅ ꯇꯣꯡꯁꯥꯡꯅ ꯉꯁꯤꯗꯤ ꯃꯥꯒꯤ ꯀꯦꯡꯕ ꯍꯥꯏꯗꯣ ꯐꯨꯜ ꯇꯥꯟ ꯅꯩꯈꯥꯏꯒꯗꯕꯅꯤ ꯅꯣꯏꯅꯣꯏꯕꯤꯅ ꯅꯩꯈꯥꯏꯒꯗꯕꯅꯤ ꯅꯨꯄꯤꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕ ꯅꯨꯄꯤꯕꯨ ꯍꯩ ꯂꯩꯒꯨꯝ ꯄꯠ ꯄꯠ ꯊꯠꯇꯨꯅ ꯍꯦꯛꯄ ꯂꯦꯝꯅ ꯊꯥꯕ ꯌꯥꯔꯣꯏ ꯃꯥꯒꯤꯗꯣ ꯅꯨꯄꯤ ꯈꯨꯟꯅꯥꯏꯕꯨ ꯎꯁꯤꯠꯇꯕꯅꯤ ꯃꯥ ꯉꯁꯤꯗꯤ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯍꯟꯒꯗꯕꯅꯤ ꯑꯁꯤ ꯍꯥꯏꯅ ꯑꯅꯤꯗꯨ ꯀꯦꯡꯕ ꯍꯣꯏꯗ ꯆꯪꯂꯛꯂꯝꯃꯤ ꯕꯨꯠ ꯑꯅꯤꯗꯨ ꯉꯁꯤꯗꯤ ꯀꯦꯡꯕꯒꯤ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯇꯝꯒ ꯃꯥꯡꯍꯟꯕ ꯇꯧꯗꯅ ꯑꯀꯤꯕ ꯐꯪꯅ ꯇꯝꯅꯕ ꯍꯧꯔꯛꯂꯝꯃꯤ ꯑꯍꯤꯡ ꯑꯗꯨꯗ ꯀꯞꯄ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯝꯕ ꯂꯩꯍꯥꯎ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯀꯅꯥ ꯁꯤꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯑꯍꯤꯡꯁꯤꯗ ꯑꯋꯥꯡꯒꯤ ꯏꯃꯥꯍꯜꯗꯣ ꯁꯤꯔꯕꯖꯥꯠꯂ ꯑꯃꯥꯏꯕꯅ ꯃꯇꯝ ꯊꯥꯔꯦ ꯍꯥꯏꯕꯅꯤꯅꯦ ꯁꯣꯏꯗꯅ ꯁꯤꯔꯝꯂꯅꯤ ꯃꯣꯏ ꯃꯄꯥ ꯇꯥꯕ꯭ꯔꯣ ꯃꯣꯏ ꯃꯄꯥ ꯑꯋꯥꯡꯒꯤ ꯏꯃꯥꯍꯜꯗꯣ ꯁꯤꯔ ꯃꯥꯜꯂꯦ ꯃꯤ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯏꯅꯦ ꯏꯃꯥꯍꯜ ꯁꯤꯔꯦ ꯍꯥꯏꯔꯣ ꯍꯣꯏ ꯁꯤꯔ ꯃꯥꯜꯂꯦ ꯃꯃꯧ ꯅꯨꯄꯤꯈꯩ ꯀꯞꯄ ꯇꯥꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯇꯧꯔꯤꯉꯩ ꯃꯤ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯅꯛꯅ ꯇꯥꯔꯛꯂꯝꯃꯤ ꯍꯣꯏ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯏꯃꯥꯒꯤ ꯀꯦꯡꯕ ꯀꯔꯤꯒꯤꯅꯣ ꯏꯆꯥꯅ ꯅꯃꯥ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤꯕ ꯏꯃꯥꯒꯤ ꯀꯦꯡꯕ
ꯀꯦꯡꯕ ꯏꯃꯥꯕꯨ ꯀꯔꯤ ꯑꯣꯏꯔꯁꯤꯒꯦ ꯅꯣꯏꯕꯤꯅ ꯍꯩꯃꯥ ꯏꯇꯥ ꯇꯣꯡꯁꯥꯡ ꯅꯪꯗꯤ ꯀꯞꯁꯤꯟꯅꯕ ꯌꯥꯝ ꯍꯩ ꯋꯥꯠꯂꯤ ꯑꯩꯁꯨ ꯅꯪꯒꯤ ꯅꯇꯧ ꯇꯝꯂꯒ ꯀꯞꯀꯦ ꯑꯣ ꯀꯦꯡꯕ ꯏꯃꯥꯒꯤ ꯀꯦꯡꯕ ꯏꯆꯥꯕꯨ ꯁꯤꯔꯕ꯭ꯔꯣ ꯁꯤꯔꯗꯤ ꯐꯔꯦ ꯍꯩꯃꯥ ꯀꯔꯤ ꯈꯨꯀꯞꯅꯣꯗꯨꯕꯣ ꯈꯔ ꯐꯖꯅ ꯀꯞꯄꯣ ꯏꯕꯦꯝꯃ ꯅꯪ ꯑꯃ ꯇꯞꯅ ꯐꯥꯎ ꯍꯩꯖꯗꯦ ꯅꯪꯅ ꯍꯥꯏꯔꯤꯁꯦ ꯅꯪ ꯍꯩꯔꯤꯕ ꯍꯥꯏꯕꯨꯅꯦ ꯅꯥꯊꯤꯕꯣꯡ ꯆꯥꯕ ꯈꯛꯇꯅꯤ ꯁꯤꯁꯦ ꯑꯩꯅ ꯀꯞꯄꯤ ꯁꯨꯃꯥꯏꯅ ꯀꯞꯄꯣ ꯍꯣꯏ ꯏꯃꯥꯒꯤ ꯀꯦꯡꯕ ꯏꯁꯥꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯕꯣꯏꯗꯣ ꯏꯃꯥꯕꯨ ꯀꯔꯤ ꯑꯣꯏꯔꯁꯤꯒꯦ ꯏꯃꯥꯒꯤ ꯀꯦꯡꯕ ꯃꯄꯥꯟꯗ ꯀꯞꯂꯤꯕꯗꯨ ꯇꯥꯕꯗ ꯂꯩꯍꯥꯎ ꯑꯃꯗꯤ ꯇꯣꯃꯥꯜ ꯀꯤꯕꯅ ꯊꯛ ꯊꯛ ꯅꯤꯛꯂꯝꯃꯤ ꯀꯔꯤ ꯃꯇꯧ ꯀꯧꯕꯒꯦ ꯃꯁꯤꯕꯣ ꯑꯃꯨꯛ ꯇꯝꯅꯕ ꯍꯧꯔꯦꯗꯅ ꯑꯁ ꯑꯩ ꯏꯁꯥꯁꯦ ꯀꯤꯕꯅ ꯀꯩꯅꯣꯝ ꯇꯧꯔꯦ ꯃꯈꯣꯏꯅ ꯀꯧꯗꯅ ꯀꯞꯂꯤꯕꯁꯤ ꯑꯩꯈꯣꯏ ꯀꯦꯡꯕ ꯅꯠꯇ꯭ꯔꯣ ꯀꯔꯤꯒꯤꯅꯣ ꯃꯣꯏꯅ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯤꯡ ꯀꯧꯗꯅ ꯀꯞꯂꯤꯕꯁꯤꯕꯣ ꯏꯇꯥ ꯇꯣꯡꯁꯥꯡ ꯑꯩꯈꯣꯏꯅꯤ ꯇꯝꯅꯔꯤꯁꯦ ꯃꯣꯏ ꯀꯅꯥꯝꯇ ꯇꯥꯗ꯭ꯔꯖꯥꯠꯂꯣ ꯇꯥꯔꯝꯅꯤꯍꯦ ꯑꯁꯨꯛ ꯀꯟꯅ ꯈꯅꯥꯎꯒ ꯁꯦꯒꯥꯏ ꯀꯞꯂꯒꯕꯨ ꯀꯃꯥꯏꯅ ꯇꯥꯔꯝꯃꯣꯏꯗꯣꯏꯅꯣ ꯁꯤꯗ ꯁꯨꯝ ꯀꯞꯄꯁꯦ ꯕꯤꯠ ꯌꯥꯝ ꯂꯩꯇꯦ ꯑꯗꯨꯅ ꯀꯦꯡꯕ ꯍꯥꯏꯕ ꯃꯥꯁꯤ ꯀꯩꯖꯟꯗꯣ ꯃꯗꯨ ꯑꯣꯏꯅ ꯅꯩꯈꯥꯏꯔꯨꯁꯤ ꯑꯁꯤ ꯍꯥꯏꯅ ꯑꯅꯤꯗꯨ ꯀꯦꯡꯕꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥ ꯂꯩꯅ ꯃꯥꯒꯤ ꯃꯍꯩ ꯁꯤꯖꯤꯟꯅꯗꯨꯅ ꯃꯇꯤꯛ ꯃꯌꯥꯏ ꯍꯦꯟꯅ ꯍꯥꯞꯂꯛꯄꯅ ꯏꯃꯨꯡꯗ ꯐꯥꯎꯕ ꯆꯪꯕ ꯉꯝꯂꯝꯃꯤ ꯑꯅꯤꯗꯨ ꯀꯦꯡꯕꯅ ꯇꯨꯝꯂꯤꯕ ꯐꯃꯥꯡ ꯑꯗꯨꯗ ꯂꯦꯞꯂꯤ ꯅꯣꯏꯕꯤꯅ ꯇꯨꯝꯂꯤꯅꯤ ꯀꯥꯏꯅ ꯍꯨꯏ ꯑꯅꯥꯕ ꯍꯦꯛ ꯃꯥꯟꯈꯩ ꯑꯗꯨꯅꯤ ꯍꯥꯏꯁꯦ ꯃꯁꯛ ꯁꯛꯇꯥꯁꯦ ꯅꯨꯡꯁꯤꯗꯦ ꯃꯃꯥꯏꯁꯤꯗ ꯑꯗꯨ ꯊꯥꯖꯤꯟꯒꯦ ꯑꯁꯤ ꯍꯥꯏꯅ ꯕꯨꯠ ꯇꯣꯡꯁꯥꯡ ꯀꯦꯡꯕꯒꯤ ꯃꯃꯥꯏꯗꯨꯗ ꯍꯥꯏꯖꯤꯟꯗꯅ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯝꯃꯤ ꯀꯦꯡꯕ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯃꯤꯀꯞ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯐꯤꯕꯝ ꯀꯥꯏꯔꯕ ꯚꯨꯠ ꯑꯅꯤꯗꯨ ꯂꯩꯔꯝꯕꯗꯨꯗ ꯀꯦꯡꯕ ꯇꯤꯡꯈꯠꯇꯅ ꯂꯥꯎꯔꯝꯂꯒ ꯋꯥꯈꯜ ꯃꯥꯡ ꯂꯦꯛꯊꯈꯤ ꯅꯣꯏꯕꯤꯅ ꯇꯝꯅꯕ ꯍꯧꯗ꯭ꯔꯤꯉꯩ ꯁꯤꯈ꯭ꯔ ꯃꯥꯜꯂꯤ ꯁꯣꯝꯗ ꯃꯁꯥꯅ ꯂꯥꯎꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯂꯩꯍꯥꯎꯒ ꯇꯣꯃꯥꯜꯒꯗꯨ ꯃꯁꯥꯒꯤ ꯀꯥꯗ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯂꯩꯍꯥꯎꯅ ꯏꯃꯥꯒꯤ ꯀꯦꯡꯕ ꯏꯆꯥ ꯀꯩꯗꯧꯔꯦ ꯍꯥ ꯋꯥꯈꯜꯂꯣꯛꯇ ꯇꯧꯁꯤ ꯏꯄꯥꯒꯤ ꯀꯦꯡꯕ ꯅꯪꯕꯨ ꯑꯩꯅ ꯀꯧꯏꯁꯤ ꯇꯥꯕ꯭ꯔꯣ ꯑꯁꯨꯝꯅ ꯃꯁꯥꯕꯨ ꯋꯥꯈꯜ ꯂꯥꯛꯅꯕ ꯍꯣꯠꯅꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗ ꯂꯩꯍꯥꯎꯒꯤ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯁꯦꯠ ꯂꯥꯎꯅ ꯊꯥꯔꯛꯂꯝꯃꯤ ꯃꯣꯏ ꯃꯄꯥ ꯅꯪ ꯉꯥꯎꯕ꯭ꯔꯥ ꯀꯩꯗꯧꯔꯒꯦ ꯀꯩꯗꯧꯔꯒꯦ ꯀꯥꯏꯗꯅ ꯃꯣꯏ ꯃꯄꯥꯅ ꯑꯩꯉꯣꯟꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯂꯤꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯑꯩꯅ ꯈꯨꯄꯥꯛꯅ ꯊꯥꯔꯛꯑꯦꯕ ꯊꯥꯔꯛꯏꯃꯛꯇꯗ ꯊꯥꯗꯕ ꯀꯁꯨ ꯁꯥꯔꯤ ꯑꯔꯦꯝꯕꯗꯅꯦ ꯃꯣꯏ ꯃꯄꯥ ꯅꯪ ꯕꯨꯠꯇ ꯄꯤꯖꯊꯣꯛꯁꯅꯤꯀꯣ ꯑꯁꯤ ꯍꯥꯏꯅ ꯂꯩꯍꯥꯎ ꯃꯆꯥꯅꯨꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯋꯥꯈꯜ ꯇꯥꯅꯕ ꯀꯧꯔꯤ ꯇꯣꯃꯥꯜ ꯃꯥꯁꯨ ꯃꯁꯥꯒꯤ ꯃꯁꯥ ꯅꯣꯝꯗꯨꯅ ꯃꯁꯥꯕꯨ ꯍꯧꯗꯣꯛꯂꯤ ꯑꯗꯨꯕꯨ ꯇꯣꯃꯥꯜꯒꯤ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯑꯃꯨꯛ ꯊꯥꯔꯛꯂꯝꯃꯤ ꯃꯃꯥ ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯏꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯂꯤꯕꯗꯨ ꯀꯔꯤꯅꯣ ꯅꯠꯇꯦ ꯅꯪꯒꯤꯁꯦ ꯑꯩꯈꯣꯏꯅ ꯐꯨꯒꯥꯏꯅꯁꯤ ꯍꯥꯏꯔꯤꯔꯣ ꯇꯥꯅꯤꯡꯗꯦꯗ ꯃꯣꯏ ꯃꯄꯥ ꯑꯩꯅ ꯀꯗꯥꯏꯗ ꯅꯪꯉꯣꯟꯗ ꯈꯨꯄꯥꯛꯅ ꯊꯥꯈ꯭ꯔꯒꯦ ꯅꯥꯇꯩ ꯆꯥꯗ ꯋꯥ ꯉꯥꯡꯉꯛꯀꯅꯨ ꯅꯆꯥꯅꯨꯄꯥꯅ ꯃꯔꯣꯜ ꯑꯃ ꯀꯧꯕ ꯉꯥꯡꯕ ꯇꯥꯗꯈꯩ ꯇꯤꯡꯂꯒ ꯂꯩꯈꯤꯕꯅꯤ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯑꯁꯤ ꯍꯥꯏꯅ ꯃꯇꯩ ꯃꯅꯥꯎ ꯃꯔꯩ ꯌꯦꯠꯅꯔꯤꯉꯩ ꯀꯥꯗꯨ ꯂꯩꯔꯤꯕ ꯎꯄꯨꯗꯨ ꯂꯩꯃꯩꯗ ꯗꯣꯝ ꯇꯥꯔꯛꯂꯝꯃꯤ ꯂꯩꯍꯥꯎ ꯑꯃꯗꯤ ꯇꯣꯃꯥꯜ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯆꯥꯅꯨꯄꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯐꯟ ꯆꯣꯡꯈꯠꯇꯨꯅ ꯇꯣꯃꯥꯜꯅ ꯀꯅꯥꯅꯣ ꯎꯄꯨ ꯏꯟꯊꯣꯔꯛꯂꯤꯕꯗꯣ ꯑꯁꯨꯝꯅ ꯇꯣꯃꯥꯜꯅ ꯍꯪꯂꯛꯂꯕꯗ ꯚꯨꯠ ꯅꯨꯄꯤ ꯑꯅꯤꯗꯨ ꯃꯣꯏꯒꯤ ꯃꯃꯥꯡꯗ ꯊꯣꯛꯂꯛꯇꯨꯅ ꯇꯣꯡꯁꯥꯡꯅ ꯆꯦꯡ ꯑꯩꯈꯣꯏꯅꯤ ꯑꯩꯈꯣꯏ ꯚꯨꯠ ꯑꯅꯤꯗꯨꯒꯤ ꯁꯛꯇꯝ ꯎꯕꯗ ꯂꯩꯍꯥꯎ ꯑꯃꯗꯤ ꯇꯣꯃꯥꯜꯁꯨ ꯂꯦꯛꯊꯈꯤ ꯑꯁꯨꯝꯅ ꯑꯍꯤꯡꯁꯤꯃꯗꯤ ꯚꯨꯠ ꯇꯣꯡꯁꯥꯡꯒ ꯚꯨꯠ ꯅꯣꯏꯕꯤꯒꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗꯨ ꯃꯈꯥꯗꯥꯡ ꯑꯣꯟꯕ ꯃꯈꯩ ꯇꯝꯅꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯩꯍꯥꯎ ꯇꯣꯃꯥꯜ ꯑꯃꯗꯤ ꯀꯦꯡꯕ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯀꯧꯕ ꯆꯠꯅꯅꯕ ꯑꯃꯨꯛ ꯍꯥꯏꯅꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯇꯣꯝꯕꯤ ꯑꯗꯨ ꯐꯤ ꯃꯌꯣꯝ ꯑꯃ ꯄꯥꯏꯗꯨꯅ ꯊꯦꯛ ꯊꯦꯛꯇꯅ ꯊꯣꯔꯛꯂꯝꯃꯤ ꯏꯃꯥ ꯄꯥꯕꯨꯡ ꯑꯩ ꯅꯣꯏꯒꯤ ꯌꯨꯝꯁꯤꯗ ꯂꯩꯕ ꯉꯝꯂꯔꯣꯏ ꯑꯩ ꯌꯨꯝꯗ ꯆꯠꯆꯔꯒꯦ ꯉꯔꯥꯡꯒꯤ ꯑꯍꯤꯡꯗꯣ ꯑꯩ ꯄꯨꯟꯁꯤꯒꯤ ꯀꯥꯎꯕ ꯉꯝꯂꯔꯣꯏ ꯑꯩ ꯎꯄꯨ ꯃꯅꯨꯡꯗ ꯂꯣꯠꯂꯒ ꯀꯌꯥ ꯋꯥꯅ ꯈꯥꯡꯉꯤ ꯈꯪꯕ꯭ꯔꯥ ꯑꯩꯅꯦ ꯃꯈꯥ ꯇꯥꯅ ꯅꯣꯏꯒꯤ ꯕꯨꯠ ꯇꯝꯅꯕ ꯌꯨꯝꯁꯤꯗꯒ ꯂꯩꯕ ꯉꯝꯖꯔꯔꯣꯏ ꯑꯩ ꯆꯠꯂꯦ ꯑꯁꯤ ꯍꯥꯏꯅ ꯂꯩꯍꯥꯎꯒ ꯇꯣꯃꯥꯜꯒꯅ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯕ ꯅꯪꯗ꯭ꯔꯤꯉꯩ ꯇꯣꯝꯕꯤꯗꯨ ꯄꯥꯏꯈꯩ ꯆꯠꯈꯤ ꯃꯣꯏ ꯃꯄꯥ ꯆꯠꯂꯣ ꯑꯃꯥꯏꯕ ꯇꯣꯂꯦꯟꯗꯣ ꯑꯃꯨꯛꯇ ꯀꯧꯔꯨꯁꯣ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯉꯁꯤ ꯑꯍꯤꯡꯗꯗꯤꯅꯦ ꯊꯋꯥꯏꯁꯤ ꯁꯣꯏꯗꯅ ꯃꯥꯡꯕ ꯇꯥꯔꯦ ꯍꯣꯏ ꯅꯨꯄꯤ ꯑꯁꯤ ꯍꯥꯏꯅ ꯑꯃꯥꯏꯕ ꯇꯣꯂꯦꯟꯕꯨ ꯀꯧꯕ ꯆꯠꯈꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯇꯣꯂꯦꯟꯗꯤ ꯃꯌꯨꯝꯗ ꯂꯩꯔꯝꯗ꯭ꯔꯦ ꯑꯇꯣꯞꯄ ꯈꯨꯜꯗ ꯃꯤ ꯂꯥꯌꯦꯡꯕ ꯑꯃ ꯆꯠꯈꯤ ꯍꯥꯏꯗꯅ ꯏꯃꯨꯡꯒꯤ ꯃꯤꯅ ꯍꯥꯏꯔꯛꯂꯝꯃꯤ ꯇꯣꯃꯥꯜ ꯌꯥꯝꯅ ꯋꯥꯈꯜ ꯋꯥꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯑꯣꯖꯥ ꯃꯥꯏꯕꯗꯨ ꯂꯩꯍꯧꯗꯦꯅꯦ ꯑꯔꯥꯞꯄ ꯈꯨꯜꯗ ꯃꯤ ꯂꯥꯌꯦꯡꯕ ꯆꯠꯈꯤ ꯍꯥꯏꯅꯤ ꯍꯌꯦꯡ ꯅꯨꯡꯊꯤꯜꯒꯨꯝꯕ ꯌꯨꯝꯗ ꯍꯜꯂꯛꯀꯅꯤ ꯍꯥꯏ ꯑꯗꯨꯗꯤ ꯀꯝꯗꯧꯒꯦ ꯉꯁꯤ ꯑꯍꯤꯡꯁꯤꯃꯗꯤ ꯋꯥꯔꯁꯨ ꯋꯥꯅ ꯈꯥꯡꯕ ꯇꯥꯔꯦꯗꯅ
ꯑꯗꯣ ꯃꯣꯏ ꯃꯄꯥ ꯑꯇꯣꯞꯄ ꯑꯃꯥꯏꯕ ꯃꯇꯥꯟꯅꯕꯗꯤ ꯀꯝꯗꯧꯕ ꯑꯇꯣꯞꯄ ꯑꯃꯥꯏꯕ ꯍꯥꯏꯕꯕꯨ ꯑꯃꯥꯏꯕ ꯁꯥꯅꯧ ꯍꯣꯏꯗꯁꯨ ꯆꯪꯂꯛꯂꯕꯅꯤ ꯑꯩꯁꯦ ꯑꯗꯨꯕꯨ ꯃꯥꯗꯤ ꯑꯍꯜ ꯑꯣꯏꯔꯦ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯇꯧꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯑꯃꯥꯏꯕꯤ ꯁꯅꯥꯍꯟꯕꯤꯁꯨ ꯎꯅꯕ ꯆꯪꯂꯨꯔꯦ ꯃꯆꯥꯅꯨꯄꯤꯒꯤ ꯃꯌꯨꯝꯗ ꯂꯩꯈꯤ ꯍꯥꯏꯔꯛꯏ ꯎꯄꯥꯏ ꯂꯩꯇꯦ ꯃꯃꯥ ꯉꯁꯤꯗꯤ ꯋꯥꯔꯁꯨ ꯋꯥꯅ ꯈꯥꯡꯂꯁꯤ ꯉꯁꯤꯁꯨ ꯉꯔꯥꯡꯒꯤꯗꯨꯝꯅ ꯑꯃꯨꯛ ꯈꯥꯡꯕ ꯇꯥꯔꯕ ꯇꯥꯕꯅꯤ ꯃꯃꯥ ꯍꯌꯦꯡ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯂꯥꯛꯄꯒ ꯑꯩꯈꯣꯏꯗ ꯕꯨꯠ ꯊꯥꯖꯤꯜꯂꯛꯂꯤꯕ ꯃꯤꯗꯣ ꯂꯦꯝꯅ ꯊꯥꯔꯣꯏꯁꯤ ꯏꯃꯥ ꯑꯩꯈꯣꯏꯗ ꯕꯨꯠ ꯊꯥꯖꯤꯜꯂꯛꯂꯤ ꯃꯤꯁꯦ ꯂꯦꯝꯅ ꯊꯥꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏꯕꯨ ꯇꯨꯝꯕ ꯆꯥꯕ ꯈꯪꯍꯟꯗꯅ ꯑꯁꯨꯛ ꯊꯤꯅ ꯑꯒꯤ ꯈꯪ ꯄꯤꯗꯨꯅ ꯑꯣꯠꯄ ꯃꯤꯁꯛꯇꯣ ꯈꯪꯕ ꯃꯤꯀꯨꯞꯇ ꯃꯔꯩ ꯀꯛꯇꯨꯅ ꯃꯁꯥ ꯄꯨꯝꯕ ꯃꯇꯨꯞ ꯃꯇꯨꯞ ꯀꯛꯂꯒ ꯍꯥꯠꯀꯗꯕꯅꯤ ꯇꯣꯃꯥꯜꯅ ꯍꯥꯠꯀꯗꯕꯅꯤ ꯍꯦꯔꯥ ꯑꯁꯨꯛ ꯃꯤ ꯎꯁꯤꯠꯇꯕ ꯑꯃꯥꯏꯕ ꯇꯣꯂꯦꯟꯗꯨꯃꯁꯨ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯃꯌꯨꯝ ꯊꯥꯗꯣꯛꯂꯒ ꯍꯦꯛꯇ ꯆꯠꯈꯤ ꯍꯌꯦꯡꯕꯨꯗꯤ ꯁꯣꯏꯗꯅ ꯂꯥꯛꯂꯅꯤ ꯃꯥꯌꯦꯛ ꯂꯥꯛꯄꯒ ꯅꯨꯡꯉꯥꯏꯅꯤꯗꯅ ꯑꯗꯨꯕꯨꯗꯤ ꯅꯨꯃꯤꯗꯥꯡ ꯌꯧꯁꯤꯜꯂꯛꯂꯕꯗ ꯂꯩꯍꯥꯎꯅ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯑꯣꯛꯊꯣꯛꯇꯨꯅ ꯃꯩ ꯉꯥꯅ ꯊꯥꯟꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯀꯥ ꯑꯃꯗ ꯄꯨꯂꯞ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯊꯦꯡꯂ ꯐꯥꯎꯕ ꯇꯝꯅꯔꯛꯂꯝꯗꯦ ꯉꯁꯤꯗꯤ ꯊꯦꯡꯂ ꯐꯥꯎꯕ ꯀꯔꯤꯝꯇ ꯇꯧꯔꯛꯇ꯭ꯔꯤꯅꯤ ꯍꯣꯏꯅꯦ ꯀꯩꯗꯧꯔꯖꯥꯠꯅꯣ ꯑꯩꯅ ꯈꯣꯏꯖꯨ ꯂꯩꯈꯥꯝꯒ ꯊꯥꯕꯁꯤꯗ ꯆꯪꯂꯛꯄ ꯉꯝꯗ꯭ꯔꯕ ꯖꯥꯠꯂꯥ ꯉꯝꯂꯝꯃꯔꯣꯏ ꯋꯥꯈꯜꯒꯁꯤ ꯏꯪꯉꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕ ꯐꯪꯂꯅꯤ ꯏꯃꯥ ꯕꯥꯕꯥ ꯑꯃꯨꯛꯇ ꯍꯔꯥꯎꯈꯤꯅꯨ ꯀꯅꯥ ꯈꯪ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯇꯝꯅꯔꯛꯄꯁꯨ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯏ ꯂꯩ ꯂꯩꯕꯥꯛꯅ ꯁꯥꯕ ꯃꯤꯇꯝ ꯑꯃ ꯄꯥꯏꯗꯨꯅ ꯃꯤꯇꯝ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯊꯦꯛꯏ ꯀꯟꯅ ꯂꯩ ꯊꯦꯛꯂꯤ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯕꯗ ꯁꯣꯝꯗ ꯀꯦꯡꯕꯗꯨ ꯐꯝꯂꯝꯕꯗꯒꯤ ꯃꯈꯨꯠ ꯑꯗꯨ ꯃꯊꯟꯇ ꯈꯪꯂꯩ ꯂꯩꯊꯦꯔꯛꯂꯝꯃꯤ ꯑꯩ ꯈꯨꯠꯁꯤ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯑꯁꯤ ꯍꯥꯏꯅ ꯆꯩꯅꯥ ꯈꯥꯡꯂꯤꯉꯩ ꯃꯈꯨꯠ ꯅꯥꯝꯃꯗꯨ ꯑꯃꯨꯛ ꯃꯊꯟꯇ ꯂꯩꯊꯦꯔꯛꯂꯝꯃꯤ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥ ꯂꯩ ꯌꯦꯇꯨꯝ ꯑꯃ ꯄꯥꯏꯗꯨꯅ ꯃꯤꯇꯝ ꯑꯗꯨꯒꯤ ꯃꯐꯩꯒꯜ ꯑꯗꯨꯗ ꯆꯠ ꯂꯥꯎꯅ ꯌꯨꯡꯁꯤꯜꯂꯤ ꯑꯁꯨꯝꯅ ꯍꯦꯛ ꯇꯧꯕꯗ ꯁꯣꯝꯗ ꯀꯦꯡꯕꯒꯤ ꯐꯩꯒꯜ ꯑꯗꯨꯗꯒꯤ ꯏ ꯀꯌꯥ ꯑꯃ ꯆꯦꯟꯊꯔꯛꯂꯝꯃꯤ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯏꯆꯥꯁꯤ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯃꯣꯏ ꯃꯄꯥ ꯏꯆꯥꯁꯤ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ ꯏꯃꯥꯒꯤ ꯀꯦꯡꯕ ꯏꯆꯥ ꯀꯩꯗꯧꯔꯦ ꯏꯃꯥ ꯂꯩꯌꯦ ꯏꯆꯥ ꯀꯩꯁꯨ ꯇꯧꯏ ꯑꯁꯤ ꯍꯥꯏꯅ ꯀꯞꯇꯨꯅ ꯇꯧꯐꯝ ꯈꯪꯗ ꯃꯁꯥꯅ ꯆꯩꯅꯥ ꯈꯥꯡꯂꯤꯕꯗꯨ ꯂꯩꯍꯥꯎ ꯑꯃꯗꯤ ꯇꯣꯃꯥꯟ ꯌꯦꯡꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯖꯔꯝꯗꯦ ꯑꯁꯨꯝꯅ ꯃꯥꯏꯕꯤ ꯀꯨꯟꯗꯥ ꯂꯩꯅ ꯃꯥꯅ ꯄꯥꯏꯔꯤ ꯃꯤꯇꯝ ꯑꯗꯨꯗ ꯌꯦꯇꯨꯝ ꯑꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤൻ ꯊꯤꯟꯗꯠꯇꯨꯅ ꯑꯣꯠꯈꯥꯏꯔꯝꯃꯤ ꯑꯁꯨꯝ ꯍꯦꯛ ꯇꯧꯔꯕꯗ ꯁꯣꯝꯗ ꯀꯦꯡꯕ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯊꯋꯥꯏ ꯊꯥꯔꯝꯃꯤ ꯇꯧꯔꯛꯂꯤ ꯃꯇꯧ ꯑꯗꯨꯗ ꯇꯣꯃꯥꯟ ꯑꯃꯗꯤ ꯂꯩꯍꯥꯎ ꯃꯁꯥꯕꯨ ꯀꯧꯗꯨꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯛꯂꯝꯃꯤ ꯀꯦꯡꯕꯅ ꯁꯤꯔꯕꯗ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥ ꯂꯩꯗꯤ ꯍꯔꯥꯎꯃꯟꯗꯅ ꯈꯥꯛꯅ ꯈꯥꯛꯅ ꯅꯣꯛꯂꯤ ꯏꯆꯥꯒꯤ ꯂꯃꯟ ꯁꯤꯡꯂꯦ ꯉꯁꯤꯗꯤ ꯏꯆꯥꯒꯤ ꯂꯃꯟ ꯁꯤꯡꯂꯦ ꯑꯩ ꯄꯦꯜꯂꯦ ꯏꯃꯥꯒꯤ ꯊꯣꯏꯕꯤ ꯏꯃꯥꯅ ꯏꯆꯥ ꯍꯥꯠꯄ ꯃꯤ ꯍꯥꯠꯄ ꯀꯦꯡꯕꯒꯤ ꯊꯋꯥꯏ ꯂꯧꯔꯦ ꯈꯪꯕ꯭ꯔ ꯃꯤ ꯐꯠꯇ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯒꯤ ꯄꯨꯟꯁꯤꯕꯨ ꯂꯃꯈꯥꯡꯗ ꯃꯥꯡꯍꯟꯕꯤꯈꯤꯕ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯅꯊꯋꯥꯏ ꯃꯥꯡꯂꯦꯗꯣ ꯃꯇꯝ ꯑꯃꯗ ꯑꯩꯉꯣꯟꯗ ꯐꯪꯈꯤꯕ ꯏꯆꯥ ꯀꯥꯏꯅꯕꯒꯤ ꯃꯩꯁꯥꯛ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯁꯨ ꯐꯪꯒꯅꯤ ꯅꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯌꯦꯡꯉꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯅ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥ ꯂꯩ ꯄꯦꯟꯅ ꯅꯣꯛꯂꯤ ꯁꯣꯝꯗꯅ ꯃꯆꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯀꯣꯟꯗꯨꯅ ꯇꯣꯃꯥꯜ ꯑꯃꯗꯤ ꯂꯩꯍꯥꯎ ꯑꯣꯟꯅ ꯊꯣꯏꯅ ꯀꯞꯂꯤ ꯑꯁꯨꯝꯅ ꯀꯦꯡꯕꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯁꯨ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯤꯔꯝꯃꯤ ꯑꯁꯨꯝꯅ ꯀꯦꯡꯕꯅ ꯁꯤꯈꯤꯕꯗꯒꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯁꯨ ꯑꯃꯨꯛ ꯍꯟꯅ ꯇꯝꯅꯔꯛꯈꯤꯗ꯭ꯔꯤ ꯑꯗꯨꯕꯨ ꯇꯣꯃꯥꯜ ꯑꯃꯗꯤ ꯂꯩꯍꯥꯎꯗꯤ ꯃꯁꯥꯒꯤ ꯊꯋꯥꯏ ꯂꯧꯈ꯭ꯔꯤ ꯃꯤꯁꯛ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯅꯕ ꯑꯃꯥꯏꯕ ꯇꯣꯂꯦꯟꯒ ꯇꯥꯟꯅꯗꯨꯅ ꯃꯤꯁꯛ ꯑꯗꯨ ꯈꯪꯅꯕ ꯍꯣꯠꯅꯕꯗꯤ ꯂꯦꯞꯂꯝꯗꯦ ꯃꯃꯩ ꯊꯪꯗꯗꯤ ꯈꯪꯂꯦ ꯃꯈꯣꯏꯗ ꯕꯨꯠ ꯊꯥꯖꯤꯜꯂꯛꯂꯤ ꯃꯤꯁꯛ ꯑꯗꯨ ꯊꯣꯏꯕꯤꯒꯤ ꯃꯃꯥ ꯀꯨꯟꯗꯥ ꯂꯩꯅꯤ ꯍꯥꯏꯕ ꯇꯣꯃꯥꯜꯅ ꯑꯩꯒꯤ ꯏꯆꯥꯅ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯃꯥꯗꯣ ꯑꯃꯥꯏꯕꯤ ꯑꯣꯏꯔꯝꯂꯕ ꯑꯗꯨꯗꯤ ꯊꯣꯏꯕꯤꯗꯣ ꯑꯃꯥꯏꯕꯤꯒꯤ ꯃꯆꯥ ꯇꯣꯂꯦꯟꯅ ꯅꯆꯥꯅꯨꯄꯥꯅ ꯃꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯇꯝꯊꯤꯅ ꯍꯥꯠꯂꯕꯗꯤ ꯃꯤꯁꯨ ꯃꯆꯥꯒꯤ ꯂꯃꯟ ꯈꯨꯝꯂꯛꯄ ꯇꯥꯕꯅꯤ ꯆꯦꯡ ꯄꯨꯔꯒ ꯆꯦꯡꯁꯤꯡ ꯐꯧ ꯄꯨꯔꯒ ꯐꯧꯁꯤꯡ ꯊꯋꯥꯏꯒꯤ ꯂꯃꯟꯗꯤ ꯊꯋꯥꯏ ꯂꯧꯗꯨꯅ ꯁꯤꯡꯂꯛꯄ ꯍꯩꯕꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ ꯅꯣꯏꯕꯨ ꯍꯥꯟꯅ ꯀꯔꯤꯝꯇ ꯈꯪꯗꯕ꯭ꯔꯣ ꯀꯨꯟꯗꯥ ꯂꯩꯗꯨ ꯑꯃꯥꯏꯕꯤꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏꯗꯤ ꯃꯗꯨ ꯈꯪꯖꯔꯨꯗ꯭ꯔꯦ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯗꯤ ꯃꯍꯥꯛꯇꯣ ꯏꯁꯝ ꯆꯝꯕ ꯃꯤꯁꯛꯅꯤ ꯈꯜꯂꯨꯕꯅꯤ ꯑꯗꯨ ꯀꯔꯤ ꯃꯍꯥꯛꯇꯤ ꯇꯣꯂꯦꯟꯅ ꯃꯤꯒꯤ ꯍꯩꯈ꯭ꯔꯕ ꯑꯃꯥꯏꯕꯤꯅꯤꯅꯦ ꯅꯆꯥꯅꯨꯄꯥꯅ ꯃꯤꯒꯤ ꯍꯩꯈ꯭ꯔꯕ ꯑꯃꯥꯏꯕꯤꯗꯨꯗ ꯁꯤꯡꯅꯔꯨꯕꯅꯤꯅ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛꯁꯤꯡꯁꯦ ꯊꯣꯛꯂꯤꯕꯅꯤ ꯐꯔꯦ ꯑꯩ ꯆꯠꯂꯒꯦ ꯑꯩ ꯃꯈꯥ ꯇꯥꯅ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯇꯧꯕ ꯉꯝꯂꯔꯣꯏ ꯑꯩ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯏꯂꯩꯒ ꯌꯦꯛꯅꯕ ꯊꯕꯛ ꯄꯥꯝꯗꯦ ꯐꯔꯗꯤ ꯌꯥꯝ ꯐꯕ ꯐꯠꯇ꯭ꯔꯕꯗꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯑꯃꯥꯏꯕꯤꯅꯤ ꯑꯗꯨꯅ ꯅꯣꯏꯅ ꯅꯆꯥꯅꯨꯄꯥꯒꯤ ꯂꯃꯟ ꯈꯨꯝꯕꯤꯌꯨ ꯍꯥꯏꯕꯗꯣ ꯑꯩ ꯉꯝꯂꯔꯣꯏ ꯑꯗꯨꯒ ꯅꯣꯏꯅꯤꯁꯨ ꯁꯤꯅꯤꯡꯗ꯭ꯔꯕꯗꯤ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯒ ꯂꯃꯟ ꯈꯨꯝꯒꯦ ꯈꯜꯂꯨꯔꯅꯨ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯇꯣꯂꯦꯟꯁꯨ ꯆꯠꯈꯤꯔꯝꯃꯤ
Tomal amadi lehausu karisu haiba ngamsada tumi lehawi. Masana phattaba thabak tawbada masabu sei thangduna warakpagi mahut. Masabu kankhatkiba masa warakani khamdaba mamampa anidu. Masa kainabagi maisakna masapu masaktuna mapunsi suppa wana lenkhi. Aduga masagi aningba pama phangnabu hotnabada mi amagi punsibu karisu leitana lawba nupani ngami matagum nupigi punsibu karisu leitana hailegum na hetuna manghaluba kingba madi mana tawzaruba phattaba thabak adugi mahina khangu thakta punsi du mangki.